Ahanbamaktada aigi nungsiraba viewers mayambu Sangai Explain taram nokchari asisu Sangai Explain mayamgi damakta yamna nungairaba film gi explanation ama puduna lakchari hariba film adugi mamingdi Vedam film asi action amasung drama da based tawba 2010 da release tawkiba Telugu language ki film amani film asi ariba film ama oiba taragasu Telugu film industry da yamna hit chatkiba film amani film asina award kya amasu fangki award for Filmfare South Best Film Best Director Best Actor Best Actress aduga Nandi Award for Best Feature Film aduga hariba film asida miyoi manga yaugani miyoi manga sing asigisu tongan ba wari loina leigani aduga miyoi manga asigi marakta film asigi main hero oiba mamingna Anand Raju aduga mayamna Keval Raju haina su khangnei mahak asi khungangi yamna lairaba naha amani aduga mahakna puja kaubi yamna paisa paibi akogi khungang asigi thak wangma mafam haibadi Jubilee Hill haina khangnaba mafam da leiba nupi mabu mahakna paisa paiba saduna koina ba honarakadauri aduga mahakna sumna tabu matam asida mangonda kari nungaiba amadi awaba thodok aya ama thoki aduga mahakna nupi sibu koiba ngamkibra nataga ngamkidabra aduga film asida yoriba character manga sing asi matau karamna mari lenarakani haiba adu film asigi explanation asi taraga khangminarsi film asi hawdorok sin asida ikoina rockstar nupa ama bu fangli mahaki maming asi Vivek Chakravarti kawi mahaksu film asida yawgdriba main character mani aduga mahak asi Bengaluru dagini aduga mahakna changapaga mahaki rockstar gi band sing aduna mahakbu ngaiduna leramba asi ikoina su uwa fangli Vivek na changapaga nakhoi myambu kana ngaiduna leribano let's rock hairaga makoi mafam asida rocky sei sakba hokhiram asumna rocky sei si hek sakba loibaga ikoida atopa character ama bu uhali haibadi hawjik ahan nupa amana konda Saduna lerambagi saktamni akoina uwa fangliba asi ahan asigi maming asi Ramulu kawi ahan asina phi saduna leringai matam asida mahaki mamau nupi dunasu nakanda langchak chaktuna lemi aduga mamau nupi sigi macha nupa haibadi hanuba sigina masunupa adu akana sida larik yamna fajana paduna lerami masina takpadi makoigi masunupa asi larikta yamna thawa yawa angang na haiba si koina su khangle Ramalu asi Sirsila dagini haibadi Telangana da leiba district amadagini Ramalu gi mamonupi sigi maming asi Padma kawi hawjik Padmana mahaki masanupa na larik pariba sibu amna harauna momon noktuna yenga leijrami adubu hariba matam asida akogi thong asibu hangdoktuna nupa masangami nupa aduna makoida sumna haiklami Ramalu nahak Patel na kauba natra nahak kari maramgi lakribano Ramaluna aina haikrabani ai lakani haiduna nupa aduna nang karam kanda lakadribano nang nasana khangjadabra nahak na pukiba paisa adugi akoida sendoi pidri haiba ase Patel na hairakpani nahak na paisa adu hek chingdoktaba taragadi nahak ki thabak sing asi loina thingjangani haiduna adomu mafam asida taramna okchari nahaki sana khonabagi haisinglaba adu paisa don thoksi 1x na adongi sana khonaba adubu yamna awangba tha amada pukhatawri masida nahana paisa thaduna charba mana kya amachu thoibiari masi kari maramgi damakte yamna faribano masida nahna yanana sanabaga yamna ahiba amadona sanabiare aduga masida sanaba sisu yamna laire match khudinga pu nahna hana khangdoktuna charba mana kya amachu thoibiare paisa apchanba khosanba su yamna laire Phone Pay, GPay, aduga thorakpa mana khudimaksu nahna irai laina lokthokpa yare masi yamna su thajaningai oiraba aikoi thisu yamna sep oiba mafam amani aikoi gi timna nahakpu pung kun mari chupna mateng pangduna leigani masida domna charba mana kyama su thoibiari sanabagi match khudimakpu nahna na khangdoktuna charba mana kyama su thoibiari madudi nahak hawjik kari dawduna leiri wanaksida nahakna changba matamda aigi promo code asi usino madu oiba taragadi lupa chama ge yangkhe manga ama fangani masi su matakta lupa 1939 amasu ahanba changbagi oina fangani madudi khudongcha asibu mangan birnu aina hariba mafam asida sangchanduna aujikti adongi hai singlaba sing adubu paisa da onthosi Padmana nupa aduda aikoi su sienbadi natedana haubadagi hauna dum paisa si singduna laidana nupa aduda karigino Padma nahakna aikoi gi boss Patel gi wa mathakta ngangiba do irone nahak Patel dagi kari pamno aduga Ramalu da mu onsilaga Hey Hanuba, nahakna karigumba paisa du hek puraga laktaba taraba aina mafam asidagi laga nahakpu sor laga chingaga pugadabani masdagi amuk sin asi ship toroga aikoida atopa character amadamu ulai haibadi mafam asi oktabi myamgi leifamni aduga mafam asida ahan namaga angang nupa macha amaga laami mafam asida leiribi oktabi mana lao nahak udaba yamna kuire harami adubu ahan aduna ai mafam asida aigi damakta lakpa nate rathama tu masigi anga sigi lakpani modagi ahan aduna poreiba angang nupa macha aduna Saroja kadaida laikhrai aduna ngami modagi ahan aduna mafam aduna lairibi oktabi sing adugi manakta changchalaga nakoigi lambi sida lakpa matamda masigi angang asina Saroja ado akoigi yum matha sida laibado ukhraba male numit adudagi horga mahak asi Saroja haiduna dum solaga laikhre mahak numit adudagi chakchu chagidre larik so mata pakidre achanupa gi mataw adu yengba ngamdraduna mapa aduna mafam asida angang asibu Saroja ga unarunaba haiduna ayhakpu tharak lebani modagi oktabi
ꯑꯣꯛꯇꯕꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯅꯨꯄꯥ ꯑꯃꯅꯕꯨ ꯍꯦꯛ ꯎꯈꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝꯅ ꯂꯣꯏꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯣꯛꯇꯕꯤ ꯑꯃꯅ ꯑꯃꯨꯛ ꯅꯨꯄꯥꯗꯨꯗ ꯁꯔꯣꯖꯥꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤꯅꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯉꯥꯎꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯒꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯗꯥꯏꯃꯟꯒꯨꯝꯕꯅꯤ ꯃꯍꯥꯛꯀ ꯎꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯂꯨꯄꯥ 5,000 ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯑꯍꯟ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯩꯁꯥꯗꯨꯗꯤ ꯌꯥꯝꯅ ꯌꯥꯝꯃꯜꯂꯤꯗ ꯃꯗꯨꯗꯒꯤ ꯑꯣꯛꯇꯕꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯅꯨꯄꯥꯗꯨꯗ ꯑꯗꯨ ꯌꯥꯝꯃꯜꯂꯦ ꯍꯥꯏꯔꯒꯅ ꯂꯨꯄꯥ 900 ꯄꯤꯔꯣꯅꯦ ꯑꯩꯒ ꯑꯣꯏꯅ ꯆꯪꯈ꯭ꯔꯁꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯅꯠꯇꯦ ꯑꯩꯗꯤ ꯁꯔꯣꯖꯥ ꯑꯣꯏꯅ ꯄꯥꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯑꯉꯥꯡ ꯃꯆꯥ ꯑꯁꯤ ꯀꯤꯕ ꯇꯥꯔꯦ ꯃꯗꯨꯗꯒꯤ ꯑꯍꯟ ꯑꯗꯨꯅ ꯌꯦꯡꯉꯨ ꯔꯇꯃꯥꯗꯨꯅ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯉꯥꯡꯅꯔꯅꯨ ꯑꯩꯍꯥꯛ ꯄꯩꯁꯥ ꯇꯥꯕ ꯉꯝꯃꯔꯣꯏ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯒꯤꯅ ꯂꯨꯄꯥ 2,000 ꯑꯗꯨꯒ ꯁꯔꯣꯖꯥꯒꯤ나 ꯂꯨꯄꯥ 5,000 ꯃꯁꯤ ꯐꯤꯛꯁ ꯑꯣꯏꯔꯕ ꯃꯃꯜꯅꯤ ꯍꯣꯡꯕ ꯌꯥꯗꯦ ꯑꯍꯟ ꯑꯗꯨꯅ ꯐꯔꯦꯅꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯄꯩꯁꯥꯗꯨ ꯄꯤꯔꯒꯦ ꯔꯇꯃꯥꯅ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯅꯨꯄꯤꯗꯨꯗ ꯁꯔꯣꯖꯥ ꯀꯧꯔꯣ ꯍꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗ ꯄꯩꯁꯥ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯁꯔꯣꯖꯥ ꯍꯦꯛ ꯀꯧꯕꯒ ꯑꯩꯈꯣꯏꯗ ꯁꯔꯣꯖꯥꯒꯤ ꯑꯦꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯁꯔꯣꯖꯥ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯍꯥꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤꯕꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯣꯛꯇꯕꯤ ꯑꯃꯅꯤ ꯍꯧꯖꯤꯛ ꯁꯔꯣꯖꯥꯅ ꯊꯣꯛꯂꯛꯄꯁꯤ ꯎꯕ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯁꯔꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯁꯔꯣꯖꯥꯅ ꯊꯣꯛꯂꯛꯑꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯁꯔꯣꯖꯥꯁꯤ ꯎꯕ ꯃꯇꯝꯗ ꯃꯃꯤꯠꯀ ꯀꯨꯞꯇꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯗ ꯀꯤꯗꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤꯗꯤ ꯕꯤꯖꯤꯅꯦꯁꯅꯤ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯁꯔꯣꯖꯥꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯁꯔꯣꯖꯥꯒꯤ ꯂꯩꯔꯝꯃꯤꯕ ꯐꯤꯚꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯀꯣꯛ ꯐꯥꯎꯕ ꯅꯣꯡꯈꯠꯇꯨꯅ ꯁꯔꯣꯖꯥꯗ ꯌꯦꯡꯕ ꯉꯝꯃꯝꯗꯦ ꯃꯍꯥꯛ ꯌꯥꯝꯅ ꯏꯀꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯔꯣꯖꯥꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯅꯍꯥꯛ ꯑꯗꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯔꯤꯕꯅꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯤꯗꯨ ꯏꯟꯁꯤꯟꯈ꯭ꯔꯒ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯁꯔꯣꯖꯥꯗ ꯑꯃꯨꯛ ꯌꯦꯡ ꯏꯀꯥꯏꯔꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯊꯤꯜꯂꯛꯑꯝꯃꯤ ꯁꯔꯣꯖꯥꯅ ꯀꯅꯥꯅꯣ ꯃꯄꯥꯟꯗꯒꯤ ꯑꯩꯅꯦ ꯀꯔꯄꯨꯔꯝꯅꯦ ꯍꯦꯛ ꯆꯪꯉꯛꯄꯒ ꯁꯔꯣꯖꯥꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯅꯍꯥꯛꯀꯤ ꯐꯤꯒꯔꯗꯨ ꯎꯕ ꯃꯇꯝꯗ ꯂꯣꯏꯅ ꯉꯥꯎꯅꯔꯦ ꯁꯔꯣꯖꯥ ꯃꯁꯤꯗ ꯐꯣꯟ ꯄꯥꯏꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯣꯇꯤ ꯀꯧꯏ ꯁꯔꯣꯖꯥꯅ ꯍꯦ ꯀꯣꯇꯤ ꯅꯍꯥꯛ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯍꯦ ꯅꯅꯥ ꯑꯗꯨ ꯈꯨꯝꯆꯜꯂꯨ ꯑꯗꯨꯒ ꯁꯔꯣꯖꯥꯅ ꯀꯣꯇꯤꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯀꯣꯇꯤꯅ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯇꯥꯡ 38ꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯍꯥ ꯑꯅꯤ ꯈꯛꯇꯪꯅ ꯅꯍꯥꯛꯀ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯔꯛꯑꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒꯤ ꯅꯍꯥꯛꯅ ꯐꯪꯒꯗꯧꯔꯤꯕ ꯑꯁꯦ 50,000ꯅꯤ ꯍꯥꯏꯕꯗꯤ ꯂꯨꯄꯥ 50,000ꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯔꯣꯖꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯀꯣꯇꯤꯅ ꯍꯟꯗꯛ ꯂꯥꯛꯏꯕ ꯅ꯭ꯌꯨ ꯌꯔꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯍꯧꯔꯁꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯒꯗꯕꯅꯤ ꯀꯣꯜ ꯑꯗꯨꯗ ꯁꯔꯣꯖꯥꯅ ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯄ ꯌꯥꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯀꯣꯇꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯒ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯕꯦꯒ ꯀꯩꯀꯩ ꯂꯣꯏꯅ ꯄꯦꯛ ꯇꯧꯁꯜꯂꯒ ꯊꯣꯛꯂꯣ ꯑꯩꯈꯣꯏ ꯉꯁꯤ ꯅꯨꯡꯗꯥꯡ ꯆꯠꯂꯗꯕꯅꯤ ꯑꯗꯣ ꯅꯈꯣꯏ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯣꯀꯣ ꯅꯍꯥꯛ ꯔꯊꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯑꯣ ꯑꯩꯍꯥꯛ ꯉꯥꯛꯇꯪ ꯂꯩꯔꯒ ꯂꯥꯛꯑꯒꯦ ꯃꯗꯨꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯔꯣꯖꯥꯅ ꯀꯔꯄꯨꯔꯝꯗ ꯉꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯔꯇꯃꯥ ꯑꯗꯨ ꯆꯪꯉꯛꯑꯝꯃꯤ ꯔꯇꯃꯥ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯔꯇꯃꯥꯅ ꯆꯪꯉꯛꯄꯒ ꯁꯔꯣꯖꯥꯗ ꯅꯍꯥꯛ ꯑꯉꯥꯡ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯨꯔꯦ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯤꯍꯜꯂꯨꯔꯕ꯭ꯔꯥ ꯑꯗꯨꯕꯨ ꯁꯔꯣꯖꯥꯅ ꯃꯍꯥꯛꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨ ꯇꯥꯗꯕꯤꯗ ꯃꯍꯥꯛꯅ ꯄꯩꯁꯥ ꯀꯌꯥ ꯄꯤꯔꯝꯒꯦ ꯔꯇꯃꯥꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯗꯨ ꯍꯪꯉꯤꯕꯗꯣ ꯁꯔꯣꯖꯥꯅ ꯅꯍꯥꯛꯅ ꯃꯉꯣꯟꯗꯒꯤ ꯂꯨꯄꯥ 5,000 ꯂꯧꯍꯧꯔꯒ ꯑꯩꯉꯣꯟꯗꯅ ꯂꯨꯄꯥ 1,000 ꯈꯛꯇꯪ ꯄꯤꯕ ꯔꯇꯃꯥꯅ ꯀꯩꯅꯣ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯣ ꯁꯔꯣꯖꯥꯅ ꯑꯩꯅ ꯁꯔꯨ ꯁꯌꯥꯡ ꯇꯤꯑꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤꯅ ꯂꯨꯄꯥ 1,000 ꯈꯛꯇꯪ ꯑꯗꯨꯒ ꯅꯪꯅ ꯃꯤꯁꯤꯕꯨ ꯂꯥꯛꯄꯒꯤ ꯄꯥꯅꯕꯒꯤꯅ ꯂꯨꯄꯥ 4,000 ꯂꯧꯕ ꯔꯇꯃꯥꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯠꯒ ꯄꯥꯅꯔꯛꯂꯤꯕ ꯑꯁꯦ ꯅꯪ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯪꯅꯤꯡꯕꯔꯣ ꯑꯩꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯤꯡꯉꯤꯕꯅꯤ ꯄꯨꯂꯤꯁ ꯆꯥꯛꯅꯤꯕ ꯒꯨꯟꯗꯥ ꯐꯟꯗꯥ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯄꯩꯁꯥꯁꯨ ꯑꯩꯅ ꯈꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯄꯩꯁꯥꯗꯨ ꯈꯥꯏꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯇꯧꯒꯗꯧꯔꯤꯕ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯄꯩꯁꯥ ꯍꯦꯟꯅ ꯂꯧꯔꯤꯕ ꯑꯗꯣ ꯁꯔꯣꯖꯥꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯏ ꯑꯁꯤ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯌꯦꯟꯊꯣꯛꯏꯕꯅꯤꯅꯦ ꯔꯇꯃꯥꯅ ꯌꯥꯝꯅ ꯁꯥꯎꯔꯒ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯈꯠꯂꯒ ꯋꯥ ꯉꯥꯡꯉꯛꯏꯕ ꯑꯗꯣ ꯑꯩꯅ ꯃꯤ ꯀꯌꯥ ꯑꯃ ꯊꯥꯖꯜꯂꯛꯄ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯅꯃꯥꯏ ꯑꯗꯨꯗ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯍꯟꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅ ꯄꯥꯝꯕꯤꯒꯗꯧꯔꯤꯕꯅꯣ ꯁꯔꯣꯖꯥꯅ ꯌꯥꯔꯦꯅꯦ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯊꯥꯖꯜꯂꯛꯑꯣꯅꯦ ꯑꯩ ꯌꯦꯡꯉꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯁꯪꯒꯠꯅꯔꯛꯄ ꯑꯁꯤꯗ ꯀꯔꯄꯨꯔꯝꯅ ꯁꯔꯣꯖꯥ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯔꯇꯃꯥꯒ ꯁꯥꯎꯅꯔꯤꯕ ꯑꯗꯨꯕꯨ ꯑꯗꯨꯒ ꯔꯇꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦ ꯅꯍꯥꯛ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨꯁꯦ ꯃꯍꯥꯛ ꯑꯁꯦ ꯈꯪꯖꯗꯗꯅ ꯇꯧꯔꯤꯕꯅꯦ ꯑꯩꯍꯥꯛ ꯑꯃꯨꯛꯇ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯦ ꯔꯇꯃꯥꯅꯁꯨ ꯑꯃꯨꯛꯇ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯥꯛꯄꯤꯔꯛꯏꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯈꯠꯂꯛꯑꯦ ꯑꯩ ꯆꯠꯂꯦ ꯑꯃꯨꯛꯇ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ ꯔꯇꯃꯥ ꯑꯁꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯀꯔꯄꯨꯔꯝꯅ ꯑꯩꯈꯣꯏ ꯉꯁꯤ ꯅꯨꯡꯗꯥꯡ ꯈꯛꯇꯪ ꯉꯥꯏꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯍꯥꯛꯀ ꯑꯃꯨꯛ ꯁꯥꯎꯅꯔꯤꯕ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯔꯍꯤꯃꯨꯗꯤ ꯀꯧꯕ ꯃꯨꯁꯂꯤꯝ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯁꯪꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯂꯥꯏ ꯈꯨꯔꯝꯕ ꯂꯥꯛꯑꯝꯃꯤ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯏ ꯅꯍꯥꯛ ꯚꯤꯖꯥꯒꯗꯤ ꯂꯧꯔꯕꯣ ꯔꯍꯤꯃꯨꯗꯤꯅ ꯍꯣꯏ ꯑꯩꯍꯥꯛ ꯚꯤꯖꯥꯗꯨ ꯂꯧꯔꯦ ꯚꯤꯖꯥ ꯐꯪꯉꯤ ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯁꯦꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛꯄꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ
ꯂꯩꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯃꯕꯨ ꯃꯉꯣꯟꯗ ꯄꯤꯔꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯍꯤꯃꯨꯗꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯔꯍꯤꯃꯨꯗꯤꯗ ꯑꯩꯈꯣꯏꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅꯗꯤ ꯄꯥꯝꯗꯕꯅꯤꯀꯣ꯫ ꯔꯍꯤꯃꯨꯗꯤꯅ ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯗꯤ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯨꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ? ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯅꯍꯥꯛ ꯃꯗꯨꯗ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯜꯂꯨꯔꯅꯨ, ꯀꯥꯎꯊꯣꯛꯄ ꯈꯔꯁꯨ ꯇꯝꯃꯨ꯫ ꯔꯍꯤꯃꯨꯗꯤꯅ ꯍꯣꯏ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕ ꯑꯁꯦ ꯉꯥꯏꯍꯥꯛꯇꯪ ꯈꯛꯇꯅꯤ ꯀꯥꯎꯒꯗꯧꯔꯤꯕ ꯑꯁꯤ, ꯃꯁꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯎꯕꯗꯤ ꯉꯝꯃꯣꯏ꯫ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯔꯍꯤꯃꯨꯗꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯄꯨ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤ ꯊꯧꯗꯣꯛꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯈꯪꯗ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯕꯤꯔꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯖꯨꯕ꯭ꯂꯤ ꯍꯤꯜ ꯍꯥꯏꯅ ꯈꯪꯅꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯐꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯈꯨꯡꯒꯪ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯖꯤꯞꯇ ꯇꯣꯡꯗꯨꯅ ꯂꯥꯛꯑꯒ ꯀꯦꯕꯜ ꯔꯥꯖꯨꯕꯨ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯖꯤꯞ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯏꯕ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯀꯦꯕꯜ ꯔꯥꯖꯨꯕꯨ ꯊꯤꯕ ꯊꯥꯗꯣꯛꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯀꯦꯕꯜ ꯔꯥꯖꯨꯗꯤ ꯐꯪꯗ꯭ꯔꯦ, ꯃꯃꯥꯟꯅꯕꯁꯤ ꯑꯣꯏꯅ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯄꯨꯁꯜꯂꯛꯑꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯦꯕꯜꯒꯤ ꯃꯄꯨ ꯑꯗꯨꯅ ꯀꯦꯕꯜ ꯔꯥꯖꯨꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯄ꯭ꯂꯥꯁꯅ ꯆꯞꯄꯒ ꯀꯦꯕꯜꯁꯨ ꯑꯩꯒꯤ ꯑꯗꯨꯒ ꯄꯩꯁꯥꯅ ꯅꯈꯣꯏꯅ ꯈꯣꯝꯒꯠꯄ ꯍꯧꯖꯤꯛ ꯀꯦꯕꯜ ꯔꯥꯖꯨꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯁꯅ ꯆꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯕꯜꯒꯤ ꯃꯄꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯥꯁꯇꯟ ꯀꯧꯏ꯫ ꯍꯅꯨꯕꯤ ꯑꯃꯅ ꯃꯥꯁꯇꯟꯗ ꯀꯦꯕꯜ ꯔꯥꯖꯨꯗꯤ ꯑꯥꯗ ꯂꯩꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯍꯦꯔꯣ ꯑꯣꯏꯔꯤꯕ ꯀꯦꯕꯜ ꯔꯥꯖꯨꯒꯤ ꯑꯦꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯀꯦꯕꯜ ꯋꯥꯌꯔ ꯁꯝꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯂꯩꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯀꯦꯕꯜ ꯔꯥꯖꯨꯅ ꯃꯥꯁꯇꯜꯗ ꯀꯔ ꯇꯧꯁꯤꯟꯅꯗꯨꯅ ꯏꯌꯥꯝꯕ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯅ ꯂꯥꯛꯏꯕꯅꯣ? ꯏꯌꯥꯝꯕꯅ ꯀꯣꯜ ꯑꯃꯨꯛꯇꯪ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯂꯥꯛꯑꯁꯨ ꯌꯥꯕ ꯑꯗꯨꯕꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗꯗꯤ ꯃꯥꯁꯇꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯄ꯭ꯂꯥꯁꯅ ꯃꯈꯨꯠꯇ ꯆꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯦꯕꯜ ꯔꯥꯖꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯁꯤ ꯄꯩꯁꯥ ꯄꯤꯗ꯭ꯔꯕꯗꯤ ꯊꯥꯗꯣꯛꯑꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯦꯕꯜ ꯔꯥꯖꯨꯅ ꯌꯨꯝ ꯃꯊꯛꯗꯨꯗꯒꯤ ꯃꯊꯪ ꯆꯣꯡꯊꯔꯛꯑꯕ ꯃꯇꯨꯡꯗ ꯀꯦꯕꯜꯒꯤ ꯃꯄꯨꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯌꯥꯝꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯄꯤꯌꯣ, ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯖꯕꯅꯤ, ꯃꯍꯥꯛꯇꯤ ꯀꯔꯤꯝꯇ ꯈꯪꯖꯗꯕꯅꯤ, ꯑꯩ ꯏꯌꯥꯝꯕꯗ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯀꯦꯕꯜ ꯃꯄꯨꯗꯨꯅ ꯅꯍꯥꯛ ꯑꯩꯒꯤ ꯄꯩꯁꯥ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯕꯅꯣ? ꯀꯦꯕꯜ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯍꯦ ꯊꯨꯝꯃꯨꯔꯦꯡ, ꯅꯍꯥꯛ ꯑꯩ ꯂꯩꯔꯤꯕꯁꯤ ꯈꯪꯗꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯏꯌꯥꯝꯕꯒꯤ ꯃꯅꯥꯛꯇꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯣ? ꯑꯗꯨꯒ ꯀꯦꯕꯜꯒꯤ ꯃꯄꯨꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯌꯥꯝꯕ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪꯗꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯀꯦꯕꯜꯒꯤ ꯃꯄꯨꯗꯨꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯂꯨꯄꯥ 10,000 ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯅꯃꯥꯟꯅꯕꯒꯤ ꯈꯨꯠꯁꯥ 10 ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯁꯠꯂꯅꯤ꯫ ꯀꯦꯕꯜ ꯔꯥꯖꯨꯅ ꯏꯌꯥꯝꯕ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ 10 ꯑꯁꯤ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯣꯏ, ꯏꯌꯥꯝꯕ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯒ ꯀꯦꯕꯜꯒꯤ ꯃꯄꯨꯗꯨꯒꯤ ꯃꯅꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯄ꯭ꯂꯥꯁꯅ ꯑꯃꯨꯛ ꯆꯞꯁꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯦꯕꯜꯒꯤ ꯃꯄꯨꯗꯨ ꯅꯥꯕꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯂꯣꯏꯅ ꯁꯣꯛꯑꯦ ꯇꯨ ꯍꯥꯏꯗꯨꯅ ꯀꯦꯕꯜ ꯔꯥꯖꯨꯗ ꯎꯠꯂꯛꯑꯝꯃꯤ꯫ ꯀꯦꯕꯜ ꯔꯥꯖꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯨ ꯆꯠꯂꯣ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ, ꯅꯍꯥꯛꯄꯨ ꯀꯅꯥꯅ ꯐꯥꯔꯤꯕꯅꯣ? ꯆꯠꯂꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯈ꯭ꯔꯣ꯫ ꯑꯗꯨꯒ ꯀꯦꯕꯜꯒꯤ ꯃꯄꯨꯗꯨꯗ ꯑꯗꯨꯝ ꯃꯅꯥ ꯑꯗꯨꯗ ꯄ꯭ꯂꯥꯁ ꯑꯗꯨꯅ ꯆꯞꯅ ꯏꯌꯥꯝꯕ ꯅꯍꯥꯛ ꯁꯥꯎꯕꯤꯒꯅꯨꯀꯣ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨ, ꯏꯌꯥꯝꯕꯒꯤ ꯄꯩꯁꯥꯗꯣ ꯑꯩꯍꯥꯛ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯄꯤꯔꯛꯑꯅꯤ꯫ ꯏꯌꯥꯝꯕꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯇꯥꯟꯅꯕ ꯑꯁꯤ ꯑꯃꯨꯛꯇꯪ ꯂꯦꯞꯄꯣ ꯍꯥꯏꯌꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯀꯦꯕꯜ ꯔꯥꯖꯨ ꯑꯗꯨ ꯂꯤꯠꯇꯨꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯦꯕꯜ ꯔꯥꯖꯨ ꯑꯁꯤ ꯃꯥꯁꯇꯟꯒꯤ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯡ ꯑꯁꯤꯗ ꯃꯊꯪ ꯂꯥꯟꯗꯨꯅ ꯆꯣꯡꯗꯨꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯇꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯅꯥꯟꯊꯣꯔꯛꯑꯕ ꯃꯇꯨꯡꯗ ꯃꯥꯁꯇꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯑꯒ ꯏꯌꯥꯝꯕꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯇꯥꯟꯅꯕꯁꯤ ꯂꯦꯞꯍꯜꯂꯨ, ꯏꯌꯥꯝꯕꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯀ ꯂꯣꯟꯅꯗꯨꯅ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯇꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯕꯗꯨ ꯍꯦꯟꯃꯟꯕꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯀꯦꯕꯜ ꯔꯥꯖꯨꯅ ꯃꯥꯁꯇꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯜꯂꯛꯏꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯀꯦꯕꯜ ꯁꯝꯃꯤꯕ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯍꯦ ꯀꯦꯕꯜ ꯔꯥꯖꯨ, ꯅꯍꯥꯛꯅ ꯁꯝꯃꯝꯃꯤꯕ ꯀꯦꯕꯜ ꯑꯗꯨ ꯆꯦꯅꯦꯜ ꯑꯃꯗ ꯑꯣꯟ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯦꯕꯜ ꯔꯥꯖꯨꯅꯁꯨ ꯅꯈꯣꯏꯅ ꯄꯤꯔꯛꯏꯕ ꯇꯔꯥꯁꯤꯡ ꯑꯗꯨ ꯇꯠꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯋꯥꯗꯨꯅ ꯃꯧ ꯑꯅꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯃꯧ ꯑꯅꯤꯗꯨꯗ ꯅꯈꯣꯏ ꯀꯦꯕꯜꯒꯤ ꯊꯥꯒꯤ ꯄꯩꯁꯥ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯄꯤꯊꯣꯛꯀꯦ ꯍꯥꯏꯔꯤꯅꯣ? ꯀꯦꯕꯜ ꯔꯥꯖꯨꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯀꯦꯕꯜ ꯑꯗꯣ ꯃꯊꯪꯒꯤ ꯊꯥꯗ ꯌꯦꯡꯉꯣꯀꯣ ꯍꯥꯏꯗꯨꯅ ꯀꯦꯕꯜꯒꯤ ꯋꯥꯌꯔꯗꯨꯕꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯌꯔ ꯀꯛꯏꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯁꯇꯟꯒꯤ ꯃꯤ ꯃꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯑꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯦꯕꯜ ꯔꯥꯖꯨꯒꯤ ꯐꯣꯟ ꯑꯗꯨ ꯃꯈꯥꯗ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯐꯣꯟ ꯑꯗꯨꯁꯨ ꯔꯤꯡ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯇꯟꯒꯤ ꯃꯤ ꯑꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯂꯒ ꯐꯣꯟ ꯇꯧꯔꯛꯏꯕ ꯑꯁꯤ ꯄꯨꯖꯥꯅꯤ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯄꯥꯊꯣꯔꯛꯑꯝꯃꯤ꯫ ꯀꯦꯕꯜ ꯔꯥꯖꯨꯅ ꯍꯦ ꯅꯍꯥꯛ ꯐꯣꯟ ꯑꯗꯨ ꯑꯣꯛꯀꯅꯨ, ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ꯫ ꯃꯥꯁꯇꯟꯒꯤ ꯃꯤ ꯑꯗꯨꯅꯁꯨ ꯀꯔꯤ ꯍꯥꯏꯕ? ꯑꯩꯅ ꯐꯣꯟ ꯑꯁꯤ ꯑꯣꯛꯅꯤ, ꯅꯍꯥꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ? ꯀꯦꯕꯜ ꯔꯥꯖꯨꯅ ꯍꯦ ꯑꯣꯛꯀꯅꯨ, ꯃꯗꯨ ꯑꯩꯍꯥꯛꯀꯤꯗꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯁꯇꯟꯒꯤ ꯃꯤꯗꯨꯒꯤ ꯃꯀ꯭ꯔꯥꯡ ꯑꯗꯨꯗ ꯀꯥꯎꯈꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯐꯣꯟ ꯑꯁꯤ ꯑꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯐꯣꯟ ꯑꯁꯤ ꯍꯦꯛ ꯑꯣꯛꯄꯒ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨ ꯑꯣꯜꯂꯒ ꯍꯥꯏ ꯕꯦꯕꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯅꯍꯥꯛ ꯀꯣꯜ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯄꯥꯏꯌꯨ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯡꯉꯤꯕ ꯑꯁꯤ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯀꯦꯕꯜ ꯔꯥꯖꯨ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯦꯕꯜ ꯔꯥꯖꯨ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯌꯧꯔꯒ ꯀꯩꯗꯧꯔꯦ ꯕꯦꯕꯤ, ꯀꯩ ꯂꯩꯔꯦ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯨꯖꯥꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯝꯃꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯨꯅ ꯑꯣꯏꯗꯕ ꯉꯥꯡꯁꯟꯗꯨꯅ ꯑꯩꯍꯥꯛ ꯖꯣꯒꯤꯡ ꯇꯧꯔꯝꯃꯤꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯖꯥꯅ ꯅꯍꯥꯛ ꯄꯥꯔꯇꯤꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯔꯥꯖꯨꯅ ꯀꯔꯤꯒꯤ ꯂꯥꯛꯑꯣꯏ, ꯂꯥꯛꯀꯅꯤꯅꯦ ꯑꯩ꯫ ꯄꯨꯖꯥꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯊꯝꯃꯒꯦ, ꯄꯥꯔꯇꯤꯗ ꯊꯦꯡꯅꯔꯁꯤꯀꯣ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯁꯇꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯕꯨ ꯀꯧꯗꯨꯅ ꯂꯥꯎꯔꯒ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯖꯨꯅ ꯃꯁꯤꯗꯤ ꯁꯣꯏꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯕꯦꯕꯤ ꯑꯩꯍꯥꯛ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯑꯒꯦ, ꯑꯩꯈꯣꯏꯒꯤ ꯀꯣꯆꯅ ꯑꯩꯍꯥꯛꯄꯨ ꯀꯧꯔꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯜ ꯑꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯁꯇꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯂꯩꯗꯨꯅ ꯆꯦꯜꯂꯒ ꯃꯍꯥꯛ ꯑꯗꯨ ꯃꯥꯁꯇꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ
ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯁꯇꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗ ꯈꯔ ꯑꯃꯗꯤ ꯇꯨꯁꯟꯕ ꯌꯥꯎ ꯈꯔ ꯑꯃꯗꯤ ꯅꯥꯟꯊꯣꯛꯕ ꯌꯥꯎ ꯇꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯁꯇꯔꯒꯤ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯇꯦꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯁꯦꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯤ ꯑꯗꯨ ꯇꯨꯁꯟꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯥꯁꯇꯔꯒꯤ ꯃꯤ ꯑꯗꯨꯗ ꯑꯩꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯍꯥꯏꯗꯨꯅ ꯈꯣꯡꯄꯥꯛꯅ ꯅꯩꯁꯜꯂꯝꯃꯒ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯥꯁꯇꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯥꯁꯇꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯀꯦꯕꯜ ꯔꯥꯖꯨꯗ ꯄꯤꯔꯝꯕ ꯕꯥꯏꯛꯁꯤꯡ ꯑꯃꯗꯤ ꯄꯣꯠꯆꯩꯅꯆꯤꯡꯕ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯥꯖꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯑꯪꯀꯜꯒꯤ ꯃꯅꯥꯗꯨꯗ ꯆꯦꯟꯁꯤꯜꯂꯒ ꯑꯪꯀꯜ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯪꯀꯜꯒꯤ ꯕꯥꯏꯛ ꯑꯗꯨ ꯑꯩ ꯉꯁꯤ ꯑꯃꯨꯛꯇ ꯋꯥꯏꯖꯔꯨꯒꯦ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯑꯗꯨꯅꯁꯨ ꯌꯥꯔꯣꯏ ꯅꯍꯥꯛꯅ ꯃꯃꯥꯡꯗꯁꯨ ꯋꯥꯏꯈ꯭ꯔꯒ ꯇꯦꯡꯀꯤ ꯑꯁꯤ ꯂꯣꯏꯅ ꯀꯪꯉꯒ ꯄꯨꯔꯛꯏ ꯃꯗꯨꯗꯒꯤ ꯔꯥꯖꯨꯅ ꯑꯪꯀꯜꯒꯤ ꯃꯀꯣꯛꯇꯨꯗꯒ ꯄꯥꯏꯔꯒ ꯍꯦ ꯑꯪꯀꯜ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯕꯤꯌꯨ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ ꯍꯟꯗꯛꯇꯤ ꯑꯪꯀꯜꯒꯤ ꯒꯥꯔꯤꯒꯤ ꯊꯥꯎ ꯑꯗꯨ ꯑꯩꯍꯥꯛ ꯐꯨꯜ ꯇꯦꯡꯀꯤ ꯇꯧꯗꯨꯅ ꯄꯨꯔꯛꯀꯦ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯀꯅꯥꯅ ꯊꯥꯖꯕꯤꯒꯗꯧꯔꯤꯕꯅꯣ ꯅꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯁꯪꯁꯥꯔꯁꯤꯗ ꯅꯍꯥꯛꯀꯤ ꯅꯃꯥꯟꯅꯕꯅ ꯐꯥꯎ ꯊꯥꯖꯗ꯭ꯔꯕꯅꯤ ꯍꯥꯏꯔꯒ ꯕꯥꯏꯛ ꯑꯗꯨ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯤ ꯀꯧꯕ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯃꯨꯛ ꯕꯥꯏꯛ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ ꯔꯥꯖꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯃꯤꯡ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯂꯤ ꯑꯗꯨꯁꯨ ꯔꯥꯖꯨ ꯑꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯀꯦꯕꯜ ꯔꯥꯖꯨ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯀꯗꯔ ꯐꯗꯔ ꯇꯧꯕ ꯆꯂꯥꯛ ꯐꯂꯥꯛ ꯍꯩꯕ ꯃꯤꯅꯦ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯒ ꯀꯦꯕꯜ ꯔꯥꯖꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯁ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯊꯣꯡ ꯑꯃꯠꯇ ꯆꯥꯗꯦꯗ ꯑꯩ ꯎꯕꯒ ꯂꯣꯏꯅ ꯆꯦꯟꯈꯤ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯗꯤ ꯃꯣꯏ ꯅꯠꯇꯦ ꯅꯪꯅꯤ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕ ꯑꯁꯤ ꯃꯈꯣꯏꯗꯤ ꯌꯥꯝꯅꯕꯨ ꯏꯟꯇꯦꯂꯤꯖꯦꯟ ꯂꯩ ꯍꯥꯏꯔꯤꯕꯅꯤ ꯅꯪ ꯎꯕꯗ ꯆꯦꯟꯈ꯭ꯔꯤꯕ ꯑꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯀꯦꯕꯜ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯦꯕꯜ ꯁꯦꯟꯅꯕ ꯃꯤ ꯑꯃꯃꯨꯛ ꯂꯥꯛꯑꯒ ꯔꯥꯖꯨ ꯅꯍꯥꯛ ꯃꯥꯁꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯔꯥ ꯅꯍꯥꯛ ꯃꯥꯁꯇꯔꯒꯤ ꯕꯥꯏꯛ ꯑꯁꯤ ꯑꯃꯨꯛꯇ ꯄꯤꯕꯤꯔꯝꯒꯦꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯅ ꯑꯁꯤꯡꯕ ꯋꯥ ꯄꯨꯝꯕ ꯑꯗꯨ ꯍꯥꯏꯗꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯀꯦꯕꯜ ꯔꯥꯖꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯒ ꯍꯣꯏ ꯑꯩꯍꯥꯛ ꯆꯠꯇꯨꯅꯤ ꯑꯩꯍꯥꯛ ꯄꯤꯔꯝꯃꯒꯦ ꯍꯥꯏꯗꯨꯅ ꯕꯥꯏꯛ ꯑꯗꯨ ꯂꯧꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯗꯥꯎꯅ ꯌꯥꯔꯤꯕꯁꯨ ꯉꯁꯥꯏꯒꯤ ꯕꯥꯏꯛ ꯂꯩꯔꯝꯗ꯭ꯔꯕ ꯀꯦꯕꯜ ꯔꯥꯖꯨ ꯑꯁꯤ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯔꯤꯕ ꯃꯥꯁꯇꯔꯒꯤ ꯕꯥꯏꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯔꯥꯃꯥꯂꯨ ꯍꯥꯏꯔꯤꯕ ꯑꯍꯟ ꯑꯗꯨꯒꯤ ꯃꯁꯨꯅꯨꯄꯥ ꯑꯗꯨ ꯃꯦꯊꯃꯦꯇꯤꯛꯁ ꯌꯥꯝꯅ ꯅꯥꯟꯅ ꯍꯣꯠꯂꯒ ꯂꯩꯔꯝꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯣꯠꯂꯤꯕ ꯑꯁꯤ ꯀꯝꯄꯥꯎꯟ ꯏꯟꯇꯔꯦꯁꯀꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯤꯑꯣꯏ ꯑꯅꯤ ꯂꯥꯛꯑꯒ ꯐꯥꯔꯒ ꯄꯨꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯣꯖꯥ ꯑꯗꯨꯅ ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯉꯥꯡ ꯑꯗꯨ ꯊꯅꯝꯃꯨ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯄꯇꯦꯜꯅ ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯄꯅꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯒꯅ ꯄꯇꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯕꯤ ꯑꯉꯥꯡ ꯑꯗꯨꯅ ꯄꯨꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯉꯒ ꯂꯩꯍꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯃꯥꯂꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯄꯇꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯄꯇꯦꯜꯅ ꯔꯥꯃꯥꯂꯨꯗ ꯌꯧꯔꯛꯄꯒ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯗꯨꯛ ꯁꯥꯎꯅ ꯂꯥꯛꯏꯕ ꯑꯗꯨꯅ ꯑꯩꯍꯥꯛꯀ ꯈꯟꯅꯕ ꯄꯥꯝꯃꯤꯕ꯭ꯔꯥ ꯔꯥꯃꯥꯂꯨꯅ ꯑꯩꯍꯥꯛ ꯅꯍꯥꯛꯀ ꯐꯨꯅꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯄꯇꯦꯜꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯉꯤꯕ ꯑꯗꯣ ꯑꯩꯍꯥꯛꯀꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯛꯑꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯑꯇꯣꯟꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯡꯇꯣꯛꯑꯕ꯭ꯔꯥ ꯔꯥꯃꯥꯂꯨꯅ ꯄꯇꯦꯜ ꯑꯩꯅ ꯅꯍꯥꯛꯀꯤ ꯑꯇꯣꯟꯕ ꯄꯩꯁꯥ ꯃꯈꯩꯗꯤ ꯂꯣꯏꯅ ꯁꯤꯡꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯄꯤꯒꯗꯧꯔꯤꯕ ꯄꯩꯁꯥ ꯑꯁꯦ ꯅꯍꯥꯛꯀꯤ ꯃꯊꯣꯏꯗꯨ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯡꯒꯗꯧꯔꯤꯕ ꯑꯁꯦ ꯂꯨꯄꯥ ꯂꯤꯁꯤꯡ 10-20 ꯃꯨꯛꯇ ꯉꯥꯏꯔꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥ 3ꯒꯤ ꯃꯇꯝ ꯈꯛꯇꯪꯒ ꯄꯤꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯡꯗꯣꯛꯆꯒꯦ ꯄꯇꯦꯜꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯁꯦꯟꯗꯣꯏ ꯑꯁꯤ ꯂꯨꯄꯥ ꯂꯤꯁꯤꯡ 10-20ꯗ ꯉꯥꯏꯔꯝꯃꯅꯤ ꯍꯥꯏꯕ ꯌꯦꯡꯉꯨꯁꯦ ꯅꯍꯥꯛꯀꯤ ꯁꯦꯟꯗꯣꯏ ꯑꯁꯦ ꯂꯨꯄꯥ 50,000 ꯌꯧꯔꯕꯅꯤ ꯑꯁꯤꯌꯧꯅ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯡꯒꯗꯧꯔꯤꯕꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯄꯗꯃꯥꯒꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯃꯥ ꯂꯥꯛꯄ ꯑꯗꯨ ꯎꯕꯗꯒꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯞꯄꯒ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯪ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯕꯛ ꯑꯁꯤ ꯁꯨꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯄꯗꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯨꯁꯤꯜꯂꯛꯑꯒ ꯄꯇꯦꯜꯗ ꯑꯉꯥꯡ ꯑꯁꯤꯅ ꯁꯥꯔꯒꯤ ꯄꯩꯁꯥ ꯑꯗꯨꯕꯨ ꯁꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯒ ꯍꯥꯏꯔꯝꯃꯤ ꯄꯇꯦꯜꯅ ꯃꯗꯨꯗꯤ ꯄꯩꯁꯥ ꯑꯗꯨꯗꯤ ꯀꯅꯥꯅ ꯁꯤꯡꯒꯗꯧꯔꯤꯕ ꯔꯥꯃꯥꯂꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯊꯥ 3ꯇꯪ ꯄꯤꯕꯤꯌꯨ ꯑꯩꯅ ꯄꯩꯁꯥ ꯑꯗꯨ ꯁꯣꯏꯗꯅ ꯁꯤꯡꯗꯣꯛꯀꯦ ꯄꯇꯦꯜꯅ ꯑꯩ ꯅꯈꯣꯏꯗ ꯊꯥ 3 ꯊꯥ 3ꯗꯤ ꯄꯤꯕ ꯉꯝꯃꯔꯣꯏ ꯅꯈꯣꯏꯗ ꯑꯩꯅ ꯅꯨꯃꯤꯠ 5ꯒꯤ ꯃꯇꯝ ꯄꯤꯔꯤꯕ ꯑꯁꯤꯅꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯄꯩꯁꯥꯒꯤ ꯁꯦꯟꯗꯣꯏ ꯑꯗꯨ ꯄꯤꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯉꯥꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯍꯜꯂꯒ ꯊꯝꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯩꯁꯥ ꯑꯗꯨ ꯄꯤꯊꯣꯛꯄ ꯉꯝꯗꯕ ꯇꯥꯔꯒꯅ ꯑꯩꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯍꯔꯗ ꯊꯥꯗꯨꯅ ꯌꯨꯝ ꯁꯥꯕ ꯌꯥꯎꯍꯟꯒꯅꯤ ꯆꯍꯤ 10ꯗꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯊꯝꯒꯅꯤ ꯃꯗꯨꯗꯒꯤ ꯄꯗꯃꯥꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯁꯥꯔ ꯃꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯉꯥꯡ ꯑꯁꯤ ꯁ꯭ꯀꯨꯜ ꯆꯠꯂꯤꯕꯅꯤ ꯆꯥꯟꯕꯤꯗꯨꯅ ꯁꯥꯔꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯄꯗꯃꯥꯒꯤ ꯋꯥ ꯑꯁꯤꯗ ꯄꯇꯦꯜꯕꯨ ꯁꯦꯟꯅꯔꯤꯕ ꯃꯤꯗꯨꯅ ꯌꯥꯝꯅ ꯊꯧꯑꯣꯏ ꯎꯁꯤꯠꯇꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯅꯪ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯁꯤꯗꯅ ꯑꯁꯨꯝꯅ ꯂꯥꯏꯔꯩ ꯅꯪꯉꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯝꯃꯤ ꯑꯗꯨꯗꯒꯤ ꯄꯇꯦꯜꯅ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯧꯁꯤꯜꯍꯧꯔꯝꯃꯤ ꯑꯗꯨꯒ ꯔꯥꯃꯥꯂꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯌꯥꯝꯅ ꯀꯞꯄꯅꯨ ꯑꯩꯈꯣꯏꯅ ꯀꯞꯄꯤꯕ ꯃꯈꯩ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯅꯣꯛꯅꯕ ꯍꯦꯜꯂꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯈꯨꯗꯥ ꯑꯗꯨꯗ ꯆꯤꯡꯉꯒ ꯄꯨꯊꯣꯔꯛꯑꯝꯃꯤ ꯍꯧꯖꯤꯛ ꯄꯗꯃꯥ ꯑꯁꯤ ꯃꯆꯥ ꯑꯗꯨ ꯂꯩꯍꯧꯕ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯔꯥꯃꯥꯂꯨꯅ ꯑꯩꯈꯣꯏꯒꯤ ꯇꯣꯜꯂꯤꯕ ꯄꯩꯁꯥ ꯑꯗꯨ ꯁꯤꯡꯇꯣꯛꯑꯒ ꯏꯁꯨꯅꯨꯄꯥ ꯑꯁꯤ ꯂꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯆꯤꯡꯉꯒ ꯄꯨꯊꯣꯔꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯁꯤꯞ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯕꯤꯕꯦꯛꯇ ꯑꯃꯨꯛ ꯎꯍꯜꯂꯤ ꯅꯨꯄꯥ ꯑꯃꯅ ꯕꯤꯕꯦꯛꯇ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ
ꯃꯗꯨꯗꯒꯤ ꯕꯤꯕꯦꯛ ꯑꯗꯨ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯁꯣ ꯂꯩꯕꯁꯤꯡ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯄꯕꯁꯀꯨꯝꯕꯗ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯁꯣ ꯑꯃ ꯇꯧꯕ ꯇꯥꯕꯅꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯅꯁꯨ ꯀꯔꯤ ꯍꯥꯏꯕ ꯃꯗꯨꯗꯒꯤ ꯕꯤꯕꯦꯛ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯤ ꯃꯦꯠ ꯏꯠ ꯒꯥꯏꯁ ꯑꯩꯈꯣꯏꯅ ꯍꯌꯦꯡꯗꯒꯤ ꯁꯣꯏꯗꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯥꯏꯚ ꯄꯔꯐꯣꯔꯃꯦꯟꯁ ꯁꯣ ꯇꯧꯕ ꯍꯧꯔꯅꯤ ꯑꯗꯨꯁꯨ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯃꯤꯑꯣꯏ ꯀꯌꯥꯃꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯂꯦꯠꯁ ꯔꯣꯛ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯍꯔꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯕꯦꯟꯗ ꯌꯥꯎꯕ ꯅꯨꯄꯤ ꯂꯥꯁꯤꯌꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯃꯪꯂꯥꯟ ꯅꯠꯇ꯭ꯔꯥ ꯕꯤꯕꯦꯛꯅ ꯃꯁꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯦꯕꯜ ꯔꯥꯖꯨꯕꯨ ꯎꯕ ꯐꯪꯂꯤ ꯃꯍꯥꯛ ꯑꯁꯤ ꯕꯥꯏꯛ ꯊꯧꯗꯨꯅ ꯂꯥꯛꯑꯒ ꯂꯝꯕꯤꯗ ꯌꯣꯜꯂꯝꯕ ꯗ꯭ꯔꯦꯁꯄꯨ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯐꯨꯔꯤꯠ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯂꯧꯊꯣꯛꯑꯒ ꯃꯁꯤꯁꯨ ꯑꯩꯅ ꯈꯪꯉꯤ ꯃꯁꯤꯁꯨ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯔꯝꯃꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯅꯪꯅ ꯈꯪꯉꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯀꯦꯕꯜ ꯔꯥꯖꯨꯅ ꯐꯨꯔꯤꯠꯁꯤꯡ ꯑꯁꯦ ꯑꯩꯅ ꯗꯨꯄ꯭ꯂꯤꯀꯦꯠꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯃ ꯊꯥꯡꯒꯠꯂꯒ ꯃꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯀꯌꯥꯅꯣ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯂꯨꯄꯥ 100 ꯍꯦꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯦꯕꯜ ꯔꯥꯖꯨꯅ ꯌꯥꯔꯦ ꯂꯨꯄꯥ 10 ꯄꯤꯕꯅꯤ ꯍꯥꯏꯔꯒ ꯂꯨꯄꯥ 10 ꯄꯤꯕ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯂꯤꯠꯂꯒ ꯃꯍꯥꯛ ꯑꯗꯨ ꯕꯥꯏꯛ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯪꯉꯛꯄꯒ ꯕꯥꯏꯛ ꯑꯗꯨ ꯈꯥꯝꯃꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗ ꯇꯤꯞꯁ ꯄꯤꯁꯜꯂꯒ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯕꯨ ꯈꯥꯝꯃꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯏꯕ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯑꯃꯒꯤ ꯃꯑꯣꯡꯗꯅꯤ ꯃꯍꯥꯛꯅ ꯁꯥꯔꯒ ꯆꯪꯉꯛꯏꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯄꯒ ꯃꯈꯣꯏꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯃꯅꯁꯨ ꯌꯥꯝꯅ ꯐꯖꯩ ꯇꯤ ꯁꯥꯔꯠꯇꯣ ꯍꯥꯏꯗꯨꯅ ꯔꯥꯖꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕ ꯃꯃꯤꯡ ꯑꯁꯤꯗꯤ ꯔꯥꯖ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯀꯦꯕꯜ ꯔꯥꯖꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯟꯗꯟꯗꯒꯤ ꯂꯩꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯁꯤꯜꯂꯝꯃꯤ ꯀꯦꯕꯜ ꯔꯥꯖꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯕꯨ ꯀꯧꯔꯛꯑꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯤ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯉꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯔꯇꯤ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯆꯪꯉꯛꯑꯒ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯀꯣꯡꯒꯤ ꯃꯌꯥꯗ ꯁꯣꯔꯅ ꯇꯞꯅ ꯀꯥꯝꯃꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯋꯤꯃꯤꯡ ꯄꯣꯟ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯃꯠꯇ ꯑꯣꯏꯔꯝꯗꯦ ꯃꯍꯥꯛꯀ ꯉꯁꯥꯏ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯒꯤꯇꯥ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯒꯤꯇꯥꯅ ꯔꯥꯖꯄꯨꯁꯨ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯗ ꯀꯗꯔ ꯇꯧꯔꯒ ꯆꯤꯡꯊꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯀꯦꯕꯜ ꯔꯥꯖꯨ ꯑꯁꯤꯅ ꯔꯥꯖꯀꯤ ꯃꯃꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯄꯨꯖꯥꯗ ꯄꯩꯁꯥ ꯄꯥꯏꯕ ꯁꯥꯗꯨꯅ ꯄꯨꯖꯥ ꯑꯁꯤꯕꯨ ꯀꯣꯏꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯄꯨꯖꯥꯕꯨ ꯀꯣꯏꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯕꯤꯔꯛꯑꯅꯤ ꯑꯁꯤꯗꯒꯤ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯨꯖꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯅ ꯄꯨꯖꯥꯗ ꯀꯅꯥꯗꯥꯗꯒꯤ ꯂꯥꯛꯀꯗꯕ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀ ꯈꯪꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯖꯥꯅꯗꯤ ꯅꯨꯄꯥ ꯑꯗꯨ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯦꯕꯜ ꯔꯥꯖꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯒꯤꯇꯥꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯒꯤꯇꯥ ꯑꯗꯨ ꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯑꯝꯃꯤ ꯔꯥꯖꯨꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯒꯤꯇꯥꯅ ꯁꯤꯗꯥꯔꯠ ꯑꯗꯣ ꯍꯌꯦꯡ ꯄꯥꯔꯇꯤꯗ ꯂꯥꯛꯑꯅꯤ ꯀꯅꯥꯗꯥꯗꯒꯤ ꯊꯣꯛꯂꯛꯑꯦ ꯍꯥꯏ ꯃꯃꯥꯅ ꯑꯩꯒ ꯁꯛ ꯈꯪꯅꯔꯣ ꯍꯥꯏ ꯀꯦꯕꯜ ꯔꯥꯖꯨꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯒꯤꯇꯥꯅ ꯑꯩ ꯍꯥꯏꯔꯒꯦꯁꯦ ꯅꯍꯥꯛ ꯍꯌꯦꯡ ꯂꯥꯛꯑꯣ ꯑꯩ ꯃꯃꯥꯗ ꯋꯥꯔꯤ ꯂꯣꯏꯅ ꯁꯥꯔꯒꯦ ꯅꯪꯕꯨ ꯑꯩꯅ ꯃꯃꯥꯗ ꯄꯥꯔꯇꯤ ꯑꯗꯨꯗ ꯃꯁꯛ ꯇꯥꯒꯦ ꯀꯦꯕꯜ ꯔꯥꯖꯨꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯒꯤꯇꯥꯅ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯑꯩꯒꯤ ꯃꯃꯥꯗ ꯅꯠꯇꯅ ꯕꯕꯥ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯄꯥꯔꯇꯤꯗꯨꯗ ꯅꯍꯥꯛ ꯑꯁꯤ ꯂꯣꯏꯅ ꯃꯁꯛ ꯇꯥꯒꯦ ꯍꯥꯏꯕꯅꯤ ꯔꯥꯖꯨꯅ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯃꯃꯥꯅ ꯑꯩꯕꯨ ꯄꯥꯝꯗꯕ ꯇꯥꯔꯒꯗꯤ ꯒꯤꯇꯥꯅ ꯀꯩꯗꯧꯕꯒꯤ ꯄꯥꯝꯃꯣꯏꯗꯅꯣ ꯅꯍꯥꯛꯇꯤ ꯌꯥꯝꯅꯁꯨ ꯁ꯭ꯃꯥꯔꯠ ꯑꯣꯏ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯄꯥꯏ ꯅꯉꯣꯟꯗ ꯋꯥꯠꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯔꯥꯖꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯨ ꯆꯨꯝꯃꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛ ꯀꯦꯕꯜ ꯔꯥꯖꯨ ꯑꯁꯤ ꯔꯥꯖꯀꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯁꯥꯕꯅꯦ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯂꯦ ꯒꯤꯇꯥꯅ ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯑꯩꯈꯣꯏ ꯃꯃꯥꯒꯤꯗꯤ ꯑꯩ ꯈꯛꯇꯪꯅꯤ ꯂꯩꯔꯤꯕ ꯑꯁꯦ ꯑꯩ ꯃꯃꯥꯗ ꯌꯥꯅꯕ ꯍꯥꯏꯅꯒꯦ ꯅꯍꯥꯛ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯔꯥꯖꯨꯅ ꯑꯗꯨꯕꯨ ꯅꯣꯏ ꯃꯃꯥꯅ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯒꯤꯇꯥꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯅꯍꯥꯛꯀꯤ ꯃꯇꯥꯡꯗ ꯂꯥꯎꯊꯣꯛꯀꯅꯤ ꯔꯥꯖꯨꯅ ꯀꯔꯤ ꯍꯥꯏꯅ ꯒꯤꯇꯥꯅ ꯃꯁꯤ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯔꯥꯖ ꯀꯧꯏ ꯑꯩ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯣꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯔꯥꯖꯅ ꯍꯣꯏ ꯐꯔꯦꯁꯦ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯌꯥꯔꯒꯦ ꯒꯤꯇꯥꯅ ꯑꯗꯨꯕꯨ ꯔꯥꯖ ꯅꯍꯥꯛꯅ ꯍꯣꯔꯦꯟ ꯄꯥꯔꯇꯤꯗꯨꯒꯤ ꯏꯕꯥꯅꯤꯒꯤ ꯇꯤꯀꯦꯠ ꯑꯅꯤꯗꯨꯗꯤ ꯀꯛꯂꯛꯑꯣꯀꯣ ꯑꯗꯣ ꯅꯍꯥꯛ ꯈꯔ ꯊꯨꯅꯗꯤ ꯀꯛꯂꯛꯑꯣꯀꯣ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯔꯇꯤꯒꯤ ꯇꯤꯀꯦꯠ ꯑꯗꯨ ꯐꯪꯗꯕ ꯌꯥꯏ ꯔꯥꯖꯅ ꯔꯤꯂꯦꯛꯁ ꯕꯦꯕꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯀꯔꯤꯗꯧꯕꯒꯤ ꯋꯥꯔꯤꯕꯅꯣ ꯇꯤꯀꯦꯠꯇꯨꯒꯤꯗꯤ ꯑꯩ ꯗ꯭ꯔꯥꯏꯚꯔ ꯊꯥꯈ꯭ꯔꯒꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯒꯤꯇꯥꯅ ꯍꯌꯦꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯅꯤꯀꯣ ꯔꯥꯖ ꯃꯗꯨꯗꯒꯤ ꯔꯥꯖꯅ ꯒꯤꯇꯥ ꯑꯗꯨꯕꯨ ꯅꯍꯥꯛ ꯄꯥꯈꯠꯀꯅꯨꯁꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯑꯗꯨ ꯐꯥꯗꯕꯤꯔꯒ ꯍꯌꯦꯡꯗꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯂꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯍꯔꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯍꯤꯃꯨꯗꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯚꯤꯖꯥꯒꯤ ꯑꯣꯐꯤꯁꯇ ꯚꯤꯖꯥ ꯂꯧꯕ ꯂꯥꯛꯑꯝꯃꯤ ꯔꯍꯤꯃꯨꯗꯤꯅ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯄꯤꯁꯜꯂꯝꯃꯤ ꯚꯤꯖꯥꯒꯤ ꯑꯣꯐꯤꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯤꯁꯇꯔ ꯔꯍꯤꯃꯨꯗꯤ ꯅꯍꯥꯛꯀꯤ ꯚꯤꯖꯥ ꯑꯗꯨ ꯔꯦꯗꯤꯗ ꯂꯩꯔꯦ ꯁꯤꯠ ꯑꯁꯤꯗ ꯉꯥꯛꯇꯪ ꯐꯝꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯁꯤꯠ ꯑꯁꯤꯗ ꯐꯝꯕ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯃ ꯁꯤꯠ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯇꯨꯝꯃꯒ ꯂꯩꯔꯝꯕ ꯑꯁꯤ ꯔꯍꯤꯃꯨꯗꯤꯅ ꯎꯔꯝꯃꯤ ꯑꯉꯥꯡ ꯃꯆꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯤꯠ ꯀꯨꯞꯇꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯈꯣꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯍꯟꯀꯠꯇꯨꯅ ꯎꯍꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨꯕꯨ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯗꯨꯅ ꯃꯕꯨꯛ ꯃꯅꯨꯡꯗ ꯑꯉꯥꯡ ꯌꯥꯎꯕꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯔꯍꯤꯃꯨꯗꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯤꯔꯣꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯗꯣꯛꯇꯔꯅ ꯑꯩꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯔꯍꯤꯃꯨꯗꯤꯟ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯁꯤ ꯐꯩꯕꯣꯛꯅꯤ ꯄꯣꯛꯀꯗ꯭ꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯔꯍꯤꯃꯨꯗꯤ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯗꯨ ꯑꯩꯗꯤ ꯐꯩꯕꯣꯛ ꯑꯣꯏꯕꯅꯤꯅ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯣꯏꯅ ꯐꯪꯖꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯐꯔꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯣꯏꯔꯁꯅꯨ ꯔꯍꯤꯃꯨꯗꯤꯅ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯗꯤ ꯖꯔꯥ
ꯀꯧꯒꯅꯤꯀꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯖꯥꯔꯥ ꯍꯥꯏꯕ ꯔꯍꯤꯃꯨꯗꯤꯟꯅ ꯖꯥꯔꯥ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯃꯄꯥꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯥꯒꯤꯅ ꯀꯔꯤ ꯊꯣꯟꯕ ꯇꯥꯔꯦ ꯔꯍꯤꯃꯨꯗꯤꯟꯅ ꯏꯆꯥꯅꯨꯄꯥꯒꯤꯅ ꯃꯃꯥꯒꯤ ꯃꯆꯥ ꯍꯥꯏꯔꯅꯤꯗꯅ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯀꯧꯕ ꯌꯥꯗꯦ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯗꯤ ꯁꯥꯔꯨꯈ ꯈꯥꯟ ꯀꯧꯒꯅꯤ ꯔꯍꯤꯃꯨꯗꯤꯟꯅꯁꯨ ꯅꯣꯛꯑꯒ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯆꯤꯟ ꯇꯦꯟꯗꯨꯜꯀꯔ ꯅꯠꯇ꯭ꯔꯒ ꯄꯥꯕꯜ ꯀꯥꯂꯌꯟ ꯑꯣꯏꯅ ꯀꯧꯁꯤ ꯀꯩꯅꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯒꯅꯦꯁꯀꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯁꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯂꯥꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯤ ꯀꯌꯥ ꯑꯃ ꯊꯣꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯁꯤꯇꯤ ꯄꯨꯂꯤꯁ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯝꯃꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯔꯍꯤꯃꯨꯗꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯂꯝꯕꯤ ꯑꯣꯏꯕꯅ ꯐꯥꯎꯗꯨꯅ ꯊꯧꯖꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯠꯆꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯍꯤꯃꯨꯗꯤ ꯑꯁꯤ ꯑꯇꯣꯞꯄ ꯅꯥꯀꯟꯗ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯊꯧꯔꯒ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯁꯨ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯀꯌꯥ ꯑꯃ ꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯃꯅ ꯔꯍꯤꯃꯨꯗꯤꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯑꯕꯦꯔ ꯇꯩꯁꯤꯜꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯔꯍꯤꯃꯨꯗꯤ ꯑꯗꯨ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯉꯥꯡꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯍꯤꯃꯨꯗꯤꯟ ꯑꯃꯗꯤ ꯂꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃ ꯁꯪꯀꯠꯅꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯑꯒ ꯅꯍꯥꯛꯅ ꯄꯥꯝꯃꯤꯕꯁꯤ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯔꯍꯤꯃꯨꯗꯤꯟꯅ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏ ꯑꯁꯤꯗ ꯑꯕꯦꯔ ꯇꯩꯁꯤꯜꯂꯛꯏꯕꯅꯤ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯅꯦ ꯁꯤꯅꯤꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯦ ꯂꯥꯏꯒꯤ ꯀꯨꯝꯍꯩꯅꯤ ꯇꯧꯔꯤꯕ ꯑꯁꯦ ꯀꯨꯝꯊꯔꯣ ꯌꯥꯝ ꯊꯨꯅ ꯅꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕꯥꯏꯛꯀꯤ ꯁꯣ ꯑꯗꯨꯁꯨ ꯁꯠꯇꯣꯛꯈꯤꯔꯝꯃꯤ ꯔꯍꯤꯃꯨꯗꯤꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯑꯗꯨꯅ ꯔꯍꯤꯃꯨꯗꯤꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯇꯥꯗꯕꯤ ꯔꯍꯤꯃꯨꯗꯤ ꯑꯗꯨꯕꯨ ꯕꯥꯏꯛ ꯑꯗꯨꯗꯒꯤ ꯆꯤꯡꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯔꯍꯤꯃꯨꯗꯤꯕꯨ ꯐꯨꯕ ꯍꯧꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯔꯍꯤꯃꯨꯗꯤꯁꯨ ꯃꯔꯥꯟ ꯏꯔꯩ ꯂꯩꯇꯅ ꯃꯣꯏ ꯃꯌꯥꯝꯁꯤꯡꯅ ꯐꯨꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯨꯅꯔꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯈꯥꯝꯃ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯃꯇꯥꯏꯗ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯁꯨ ꯔꯍꯤꯃꯨꯗꯤ ꯐꯨꯕ ꯆꯪꯉꯛꯄ ꯑꯗꯨꯅ ꯏꯟꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯅꯥꯀꯜꯒꯤ ꯋꯥꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯨꯗꯨ ꯌꯩꯁꯤꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯎꯔꯒ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯔꯍꯤꯃꯨꯗꯤ ꯑꯁꯤ ꯃꯤ ꯃꯌꯥꯝ ꯑꯁꯤ ꯆꯪꯗꯨꯅ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯗ꯭ꯔꯕꯥꯗ ꯁꯤꯇꯤꯒꯤ ꯄꯨꯂꯤꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯐꯨꯅꯔꯤꯕ ꯑꯁꯤꯕꯨ ꯈꯥꯝꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯔꯍꯤꯃꯨꯗꯤꯕꯨ ꯐꯨꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯐꯨꯔꯤꯕ ꯑꯁꯦ ꯅꯈꯣꯏ ꯆꯠꯂꯣ ꯍꯥꯏꯔꯝꯃꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯥꯔ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯑꯁꯤꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯉꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯌꯨ ꯊꯛꯆꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯙꯔꯃꯒꯤ ꯃꯤꯡꯗ ꯐꯠꯇꯕ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯗ ꯈꯟꯅꯕ ꯍꯧꯔꯛꯏꯕꯅꯤ ꯍꯧꯖꯤꯛ ꯔꯍꯤꯃꯨꯗꯤ ꯑꯁꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯇꯧꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯔꯛꯂꯝꯃꯤ ꯔꯍꯤꯃꯨꯗꯤꯟꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯔꯍꯤꯃꯨꯗꯤꯟ ꯀꯨꯔꯦꯁꯤ ꯀꯧꯏ ꯍꯥꯏꯔꯛꯂꯝꯃꯤ ꯄꯨꯂꯤꯁ ꯑꯁꯤꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯟꯕ ꯂꯥꯛꯏꯕ꯭ꯔꯥ ꯔꯍꯤꯃꯨꯗꯤꯟꯅ ꯅꯠꯇꯦ ꯁꯥꯔ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯕꯅꯤ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯄꯨꯂꯤꯁ ꯑꯁꯤꯅ ꯔꯍꯤꯃꯨꯗꯤꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁꯀꯤ ꯃꯑꯣꯡ ꯑꯁꯤꯗ ꯔꯍꯤꯃꯨꯗꯤꯟ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯑꯗꯨꯒ ꯔꯍꯤꯃꯨꯗꯤꯟꯗ ꯅꯍꯥꯛ ꯅꯊꯟꯗ ꯃꯐꯝ ꯑꯁꯤꯗ ꯑꯀꯟꯗꯧ ꯁꯥꯔꯝꯃꯤꯕ꯭ꯔꯥ ꯆꯠꯂꯣ ꯍꯥꯏꯔꯒ ꯔꯍꯤꯃꯨꯗꯤꯟꯗ ꯊꯤꯅ ꯉꯥꯡꯉꯝꯃꯤ ꯑꯗꯨꯒ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯁꯨ ꯅꯈꯣꯏꯅ ꯂꯥꯏꯒꯤ ꯃꯤꯡꯕꯨ ꯁꯤꯖꯤꯟꯅꯔꯒ ꯑꯣꯏꯇ ꯄꯥꯇꯕ ꯇꯧꯕ ꯆꯠꯂꯣ ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯔꯍꯤꯃꯨꯗꯤꯟꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯂꯩꯔꯝꯃꯤꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤꯁꯨ ꯃꯍꯥꯛꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛꯅꯨꯡꯗ ꯃꯤꯔꯣꯜꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯀꯥꯏꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯍꯤꯃꯨꯗꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯈꯣꯏꯅꯤꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇꯕꯤꯗ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅꯅꯤ ꯔꯍꯤꯃꯨꯗꯤꯟꯅ ꯏꯟꯗꯤꯌꯥꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯇꯝ ꯑꯁꯤꯗ ꯔꯍꯤꯃꯨꯗꯤꯟꯒꯤ ꯃꯃꯤꯡꯕꯨ ꯀꯧꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯔꯍꯤꯃꯨꯗꯤꯟꯗꯤ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯧꯔꯛꯏꯕ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯥꯗꯕꯤ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯍꯤꯃꯨꯗꯤꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯚꯤꯖꯥ ꯑꯃꯗꯤ ꯄꯥꯁꯄꯣꯔꯠꯄꯨ ꯂꯧꯕ ꯆꯪꯉꯝꯃꯤ ꯚꯤꯖꯥ ꯄꯤꯔꯤꯕ ꯑꯣꯐꯤꯁꯥꯔꯗꯨꯅꯁꯨ ꯅꯍꯥꯛ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯔꯍꯤꯃꯨꯗꯤꯟꯅ ꯍꯌꯦꯡ ꯑꯣꯏꯔꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯃꯂꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏꯅꯤꯗꯨ ꯑꯍꯟ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯇꯥꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨꯕꯨ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯅꯁꯨ ꯑꯗꯨꯕꯨ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯡꯇꯣꯛꯑꯒ ꯅꯁꯨ ꯑꯗꯨ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯊꯥꯕ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯁꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯗꯨꯗ ꯀꯤꯗꯅꯤ ꯗꯣꯅꯔ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯀꯤꯗꯅꯤ ꯌꯣꯟꯕꯒꯤ ꯄꯩꯁꯥ ꯑꯗꯨ 80,000 ꯄꯤꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯣꯝꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯀꯤꯗꯅꯤ ꯗꯔꯀꯥꯔ ꯇꯥꯔꯤꯕ ꯄꯦꯁꯦꯟꯠꯒꯤ ꯃꯤꯗꯨꯗ ꯑꯃꯨꯛ ꯀꯤꯗꯅꯤ ꯑꯗꯨ ꯐꯪꯉꯦ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯌꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯍꯧꯖꯤꯛ ꯔꯥꯃꯂꯨ ꯍꯣꯏꯅ ꯂꯥꯛꯏꯕ ꯃꯐꯝ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯆꯪꯉꯛꯑꯒ ꯔꯥꯃꯂꯨꯗ ꯐꯝꯊꯧ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯕꯨ ꯐꯝꯊꯍꯜꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯄꯗꯃꯥꯗ ꯅꯍꯥꯛꯀꯤ ꯏ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯀꯤꯗꯅꯤ ꯑꯁꯤ ꯌꯣꯟꯕ ꯇꯥꯔꯒꯁꯨ ꯄꯩꯁꯥ ꯌꯥꯝꯅꯗꯤ ꯁꯤꯠꯂꯔꯣꯏ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕ ꯄꯗꯃꯥꯅ ꯁꯥꯔꯅ ꯑꯃꯨꯛꯇ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥꯗꯣ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯐꯩ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯕꯤꯅꯕ ꯁꯥꯔꯅ ꯑꯃꯨꯛꯇꯪ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯟꯗꯤ ꯇꯧꯗꯕꯤꯗ ꯀꯤꯄꯦꯗꯀꯤ ꯐꯣꯟ ꯃꯃꯥꯏ ꯑꯗꯨꯗ ꯐꯣꯟ ꯅꯝꯕꯔ ꯅꯝꯕ ꯁꯥꯖꯤꯟꯅꯗꯨꯅ
ꯐꯣꯟ ꯇꯧꯕ ꯁꯥꯖꯤꯟꯅꯔꯒ ꯁꯥꯔ ꯀꯤꯗꯅꯤ ꯗꯣꯅꯔ ꯇꯧꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯦ ꯃꯈꯣꯏ ꯍꯧꯖꯤꯛ ꯄꯩꯁꯥꯗꯣ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯔꯦ ꯌꯥꯔꯒꯗꯤ ꯁꯥꯔꯅ ꯑꯃꯨꯛꯇ ꯀꯤꯗꯅꯤ ꯑꯁꯤ ꯗꯣꯅꯔ ꯇꯧꯅꯕ ꯑꯌꯥꯕ ꯁꯤꯟꯕꯤꯔꯛꯎ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯗꯃꯥ ꯍꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯣꯏ ꯅꯍꯥꯛꯀꯤ ꯀꯤꯗꯅꯤ ꯗꯣꯅꯔ ꯇꯧꯕꯒꯤꯗꯣ ꯌꯥꯔꯦ ꯑꯗꯣ ꯃꯈꯣꯏꯅ ꯂꯨꯄꯥ 40,000 ꯍꯦꯟꯅ ꯄꯤꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯦ ꯑꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯂꯨꯄꯥ 40,000 ꯌꯥꯅꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯂꯨꯄꯥ 90,000 ꯑꯃ ꯆꯥꯅꯕ ꯇꯧꯔꯤꯕꯅꯤ ꯄꯗꯃꯥ ꯍꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯀꯤꯗꯅꯤ ꯑꯗꯨꯕꯨ ꯂꯨꯄꯥ 90,000 ꯌꯣꯟꯕ ꯌꯥꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯦꯕꯜ ꯔꯥꯖꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏꯅꯤ ꯑꯗꯨ ꯌꯥꯝꯅ ꯅꯥꯟꯕ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯑꯝꯃꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯑꯅꯥꯟꯕ ꯍꯣꯇꯦꯜ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯣꯡꯉꯛꯑꯝꯃꯤ ꯑꯗꯨꯒ ꯔꯥꯖꯨꯗ ꯃꯁꯤꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯥꯜꯂꯤꯅꯦ ꯇꯤꯀꯦꯠꯇꯨꯕꯨ ꯀꯌꯥꯕꯨ ꯄꯤꯔꯝꯗꯣꯏꯖꯥꯠꯅꯣ ꯔꯥꯖꯨꯅ ꯄꯥꯔꯇꯤꯒꯤ ꯇꯤꯀꯦꯠꯄꯨ ꯀꯌꯥꯕꯨ ꯄꯤꯔꯝꯒꯅꯤ ꯍꯥꯏꯒꯦ ꯌꯥꯝꯃꯕꯗ ꯂꯨꯄꯥ 2,000 ꯃꯉꯥꯏꯔꯦ ꯑꯗꯨꯗꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯤꯀꯦꯠ ꯑꯅꯤꯒꯤꯗꯤ ꯂꯨꯄꯥ 3,000 ꯇꯥꯔꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯑꯝꯃꯤ ꯔꯥꯖꯨꯅ ꯀꯔꯤꯅꯣ ꯅꯍꯥꯛ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯂꯥꯎꯈꯠꯂꯛꯏꯕꯗꯣ ꯑꯩꯈꯣꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯆꯥꯎꯈꯠꯇꯕ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨ ꯈꯪꯒ꯭ꯔꯅꯤ ꯑꯄꯪꯕ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯂꯨꯈꯝ ꯑꯗꯨꯗ ꯊꯥꯖꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯔꯥꯖꯨꯒꯤ ꯂꯦꯡꯕꯥꯟꯗ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯖꯨꯅ ꯍꯩ ꯑꯩꯒꯤ ꯂꯦꯡꯕꯥꯟꯗꯒ ꯄꯥꯏꯔꯛꯀꯅꯨ ꯅꯍꯥꯛ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯥꯔꯒ ꯂꯥꯛꯀꯗꯧꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨ ꯆꯪꯈꯤꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯝꯃꯤ ꯔꯥꯖꯨꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯤꯡ ꯑꯗꯨ ꯑꯅꯤꯔꯛ ꯍꯦꯟꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯀꯧꯔꯛꯄ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯁꯔꯨ ꯑꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯒꯗꯧꯅꯤ ꯈꯪꯉꯨ ꯑꯩꯉꯣꯟꯗ ꯁꯥꯔ ꯀꯧꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯔꯥꯖꯨ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏꯅꯤ ꯑꯗꯨ ꯇꯤꯀꯦꯠ ꯀꯛꯐꯝꯒꯤ ꯑꯦꯀꯥꯎꯟꯠ ꯕꯨꯛ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯔꯥꯖꯨ ꯑꯗꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯔꯥꯖꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯗꯤ ꯅꯣꯛꯇꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯥꯖꯨꯅ ꯕꯨꯀꯤꯡ ꯀꯥꯎꯟꯇꯔꯗꯨꯗ ꯄꯥꯔꯇꯤꯒꯤ ꯄꯥꯁ ꯑꯅꯤꯗ ꯄꯤꯌꯨ ꯃꯃꯜ ꯀꯌꯥꯅꯣ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯤꯈꯥꯎꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯕꯨꯀꯤꯡ ꯀꯥꯎꯟꯇꯔꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ 19,999 ꯑꯗꯨꯒ ꯀꯄꯜꯒꯤ ꯑꯣꯏꯔꯒꯅ 39,998 ꯇꯥꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯄꯥꯔꯇꯤꯒꯤ ꯄꯥꯁꯀꯤ ꯃꯃꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯉꯁꯥꯏꯒꯩ ꯑꯐꯥꯎ ꯁꯥꯔꯝꯃꯤꯕ ꯔꯥꯖꯨꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯅꯤꯡꯗꯒꯤ ꯇꯤꯀꯦꯠ ꯃꯃꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯥꯡꯉꯤ ꯍꯥꯏꯔꯛꯂꯝꯃꯤ ꯕꯨꯀꯤꯡ ꯀꯥꯎꯟꯇꯔꯒꯤ ꯅꯨꯄꯤꯗꯨꯅ ꯃꯁꯤꯗꯤ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯄꯥꯔꯇꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯛꯅ ꯆꯥꯅꯕ ꯂꯣꯏꯅ ꯐꯪꯒꯅꯤ ꯃꯗꯨꯒꯤ ꯇꯥꯡꯉꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯔꯥꯖꯨ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯪꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯖꯨ ꯑꯗꯨ ꯁꯥꯎꯒꯠꯂꯛꯑꯒ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯇꯪꯒꯤ ꯄꯥꯔꯇꯤꯒꯤꯕꯨ ꯃꯤ ꯑꯃꯒꯤ ꯄꯥꯁ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯨꯄꯥ 20,000 ꯑꯣꯏꯕ ꯀꯔꯝꯕ ꯄꯥꯔꯇꯤꯅꯣ ꯃꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯆꯪꯉꯛꯏꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯃꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯍꯟꯗꯛꯇꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯔꯥꯖꯨꯗ ꯑꯃꯨꯛ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯈꯠꯀꯅꯨ ꯑꯩꯈꯣꯏ ꯑꯁꯤ ꯆꯥꯎꯈꯠꯇꯕ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗꯨ ꯈꯪꯈꯤꯅꯤ ꯑꯗꯨꯒ ꯔꯥꯖꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯍꯥꯛꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗ ꯀꯗꯔ ꯇꯧꯔꯒ ꯇꯤꯀꯦꯠ ꯑꯗꯨ ꯀꯛꯍꯜꯂꯣꯗꯅ ꯑꯗꯨꯗꯤ ꯔꯥꯖꯨꯅ ꯍꯣꯏ ꯑꯩꯅ ꯍꯥꯏꯔꯕꯨꯗꯤ ꯀꯛꯈꯤꯅꯤ ꯇꯤꯀꯦꯠ ꯑꯗꯨ ꯃꯍꯥꯛ 2ꯗꯒꯤ ꯍꯦꯟꯅꯕꯨ ꯀꯛꯂꯛꯀꯅꯤ ꯃꯍꯥꯛꯅ ꯑꯗꯨꯕꯨ ꯑꯩꯅ ꯇꯤꯀꯦꯠ ꯑꯗꯨ ꯀꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯤꯀꯦꯠ ꯑꯗꯨ ꯑꯩꯅ ꯀꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤನ ꯑꯩꯍꯥꯛꯁꯨ ꯏꯁꯥꯅ ꯉꯥꯡꯉꯨꯔꯤꯕ ꯋꯥ ꯑꯗꯣ ꯉꯥꯛꯄ ꯇꯥꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯣꯔꯛꯏꯕ ꯕꯥꯏꯛ ꯑꯗꯨꯗ ꯌꯦꯡꯊꯔꯒ ꯃꯁꯤꯒꯤ ꯕꯥꯏꯛ ꯑꯁꯤ ꯌꯣꯟꯊꯣꯛꯄꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯔꯛꯂꯝꯃꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯁꯤ ꯃꯥꯁꯇꯔꯒꯤ ꯕꯥꯏꯛꯅꯤꯅꯦ ꯅꯍꯥꯛ ꯕꯥꯏꯛ ꯑꯁꯤ ꯌꯣꯟꯊꯣꯛꯄ ꯇꯥꯔꯒꯗꯤ ꯁꯤꯕ ꯇꯥꯔꯦ ꯅꯍꯥꯛ ꯍꯧꯖꯤꯛ ꯍꯤꯡꯅ ꯂꯩꯕ ꯗꯔꯀꯥꯔ ꯇꯥꯔꯤ ꯄꯨꯖꯥꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯗꯒꯤ ꯃꯈꯣꯏꯗ ꯁꯔꯣꯖꯥ ꯍꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯁꯔꯣꯖꯥꯒꯤ ꯃꯅꯥꯛꯇ ꯃꯐꯝ ꯑꯁꯤꯗ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯂꯥꯛꯄ ꯀꯁꯇꯃꯔ ꯑꯃꯕꯨ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯀꯁꯇꯃꯔꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯍꯥꯟꯅ ꯂꯣꯏꯅꯈꯤꯕꯤ ꯑꯣꯛꯇꯕꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯅꯍꯥꯛꯅ ꯁꯔꯣꯖꯥꯒ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯔꯤꯕ ꯅꯍꯥꯛꯇꯤ ꯄꯋꯥꯔꯁꯨ ꯌꯥꯎꯗꯕꯗ ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯃꯨꯟꯅ ꯈꯪꯉꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥꯗꯨꯅꯁꯨ ꯊꯤꯅ ꯉꯥꯡꯉꯝꯃꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯆꯠꯂꯣ ꯑꯥꯗ ꯑꯩꯅꯗꯤ ꯅꯍꯥꯛꯀꯤ ꯄꯋꯥꯔ ꯍꯦꯟꯒꯠꯅꯕ ꯒꯨꯂꯤ ꯄꯤꯒꯦ ꯇꯧꯔꯒ ꯆꯪꯉꯣ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯁꯔꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯁꯔꯣꯖꯥꯅꯁꯨ ꯆꯪꯉꯛꯄꯒ ꯅꯨꯄꯥ ꯑꯗꯨꯗ ꯅꯍꯥꯛꯇꯤ ꯄꯋꯥꯔꯁꯨ ꯌꯥꯝꯅ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯇꯥꯏ ꯅꯍꯥꯛꯄꯨ ꯑꯩꯒ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃ ꯂꯩꯃꯤꯟꯅꯕ ꯉꯝꯗ꯭ꯔꯥ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯒꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯋꯥ ꯑꯗꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯇꯨꯡꯗ ꯆꯪꯉꯛꯀꯦ ꯍꯥꯏꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯒꯨꯂꯤ ꯑꯗꯨ ꯂꯧꯔꯒ ꯃꯍꯥꯛ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯁꯔꯣꯖꯥꯅ ꯀꯔ ꯇꯧꯁꯤꯟꯅꯗꯨꯅ ꯍꯧꯖꯤꯛꯀꯤ ꯒꯨꯂꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯩꯒ ꯐꯨꯜ ꯅꯥꯏꯠ ꯂꯩꯃꯤꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯒꯨꯂꯤ ꯑꯗꯨꯕꯨ ꯄꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯄꯤꯖꯔꯤꯕ ꯒꯨꯂꯤ ꯑꯁꯤꯗꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯋꯥꯟꯊꯅꯕ ꯑꯣꯏꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯁꯔꯣꯖꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯅꯔꯒ ꯒꯨꯂꯤ ꯑꯁꯤꯕꯨ ꯄꯤꯖꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯗ ꯔꯥꯖꯨ ꯍꯣꯏꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯔꯥꯖꯨ ꯑꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯑꯝꯃꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯉꯥꯡꯕ ꯍꯧꯔꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯁꯇꯟꯒꯤ ꯕꯥꯏꯛ ꯄꯨꯈꯤꯕ ꯑꯃꯁꯨꯡ ꯃꯁꯇꯟꯒꯤ ꯀꯦꯕꯟꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯔꯥꯖꯨ ꯑꯁꯤꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯃꯗꯤ ꯁꯥꯎꯅ ꯍꯜꯂꯛꯏꯕꯅꯤ ꯃꯃꯥꯅ ꯉꯥꯡꯉꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯇꯥꯅꯤꯡꯉꯝꯗꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯡꯖꯦꯜ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯤꯡꯖꯦꯜꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯈꯤꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯇꯥꯅ ꯍꯥꯏꯔꯛꯈꯤꯕ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯇꯤꯀꯦꯠ ꯑꯗꯨ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯗꯨ ꯆꯠꯂꯔꯣꯏ ꯄꯥꯔꯇꯤ ꯑꯗꯨ ꯆꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯀꯅꯤ ꯅꯍꯥꯛꯅ ꯌꯥꯔꯤꯕ ꯃꯈꯩ ꯇꯤꯀꯦꯠ ꯑꯗꯨꯕꯨ ꯄꯨꯔꯒ ꯂꯥꯛꯀꯗꯕꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯒꯤꯇꯥ ꯑꯣꯏꯅ ꯎꯔꯛꯑꯝꯃꯤ ꯑꯗꯨꯒ ꯒꯤꯇꯥꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯑꯩꯍꯥꯛꯄꯨ ꯀꯅꯥꯗꯥꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯑꯒ ꯃꯃꯥꯅ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯍꯟꯅꯕ ꯍꯣꯠꯅꯔꯦ ꯕꯦꯕꯤ ꯅꯍꯥꯛ ꯑꯃꯨꯛꯇꯪꯗꯤ ꯄꯥꯁ ꯑꯗꯨ ꯂꯧꯔꯛꯅꯕ ꯇꯧ ꯍꯥꯏꯔꯛꯂꯝꯃꯤ
ꯃꯣꯗꯒꯤ ꯔꯥꯖꯨꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯒ ꯍꯦ ꯕꯦꯕꯤ ꯔꯤꯂꯦꯛꯁ ꯑꯩꯈꯣꯏ ꯄꯥꯔꯇꯤꯗ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯃꯃꯥꯗꯨꯒ ꯁꯛ ꯁꯣꯏꯗꯅ ꯈꯪꯅꯒꯅꯤ ꯅꯍꯥꯛ ꯑꯃꯨꯛꯇꯪꯗꯤ ꯇꯞꯊꯅ ꯂꯩꯌꯨ ꯀꯩꯗꯧꯕꯒꯦ ꯃꯣꯗꯒꯤ ꯔꯥꯖꯨꯗ ꯑꯃꯨꯛ ꯒꯤꯇꯥꯔꯒꯤ ꯚꯣꯏꯁꯇꯒꯤ ꯑꯗꯣ ꯄꯥꯁꯇꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕ ꯔꯥꯖꯨꯅ ꯑꯁ ꯄꯥꯁꯀꯤ ꯋꯥꯔꯤꯕꯨ ꯂꯨꯄꯥ 90,000 ꯈꯛꯇꯪꯗꯨꯕꯨ ꯅꯠꯇ꯭ꯔꯣ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯔꯥꯖꯨꯒꯤ ꯃꯃꯥꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯂꯨꯄꯥ 90,000 ꯍꯥꯏꯕ ꯑꯗꯨꯅ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥꯗꯨꯕꯨ ꯅꯍꯥꯛ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯗ꯭ꯔꯤꯕꯅꯣ ꯅꯍꯥꯛ ꯒꯟꯖꯥꯒ ꯊꯕ꯭ꯔꯣ ꯅꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯔꯥꯖꯨ ꯑꯁꯤ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯃꯥꯗꯨꯗ ꯍꯥꯏꯔꯨꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯃꯥꯏꯗꯨ ꯂꯩꯔꯒ ꯆꯪꯈꯤꯔꯝꯃꯤ ꯃꯃꯥꯗꯨꯅ ꯄꯨꯖꯥ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯄꯨꯖꯥ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗꯩꯔꯥ ꯃꯣꯗꯒꯤ ꯔꯥꯖꯨꯗꯨ ꯁꯥꯎꯔꯒ ꯃꯃꯥꯗ ꯑꯣꯟꯁꯜꯂꯒ ꯍꯦ ꯆꯥꯎꯈꯠꯇꯕꯤ ꯅꯍꯛꯇꯣ ꯆꯞꯊꯠꯂꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯠꯅꯤ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯃꯉꯥꯗꯨꯕꯨ ꯆꯞꯇꯨꯅ ꯃꯃꯥꯗꯨꯕꯨ ꯏꯟꯊꯨꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯑꯁꯤꯗ ꯑꯣꯏꯅ ꯑꯣꯟꯁꯜꯂꯒ ꯃꯍꯥꯛꯅ ꯁꯥꯎꯔꯒ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯈꯤꯗ꯭ꯔꯕ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯗꯨꯝ ꯂꯣꯏꯈꯤꯕꯗꯣ ꯄꯥꯝꯃꯕ꯭ꯔꯣ ꯄꯨꯖꯥꯒꯤ ꯌꯨꯝ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯦꯟꯅ ꯆꯥꯎꯏ ꯃꯍꯥꯛꯇꯤ ꯃꯍꯥꯔꯥꯅꯤꯅꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯕꯤꯕꯦꯛ ꯍꯣꯏꯒꯤ ꯔꯣꯛꯀꯤ ꯕꯦꯟ ꯇꯤꯝ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯜꯂꯛꯏ ꯍꯧꯖꯤꯛ ꯕꯤꯕꯦꯛ ꯑꯁꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯝꯃꯤ ꯂꯥꯁꯤꯌꯥꯅꯁꯨ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯇꯅꯤꯀꯣ ꯅꯍꯥꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯁꯠ ꯊꯣꯛꯂꯛꯎꯀꯣ ꯄꯨꯡ ꯑꯃꯨꯛ ꯅꯪꯅꯔꯣꯏ ꯍꯥꯏꯔꯝꯃꯤ ꯕꯤꯕꯦꯛꯅ ꯊꯦꯡꯉꯛꯑꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯁꯤꯌꯥꯅ ꯌꯥꯔꯦ ꯈꯪꯉꯕꯅꯤ ꯅꯪ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯊꯦꯡꯗꯨꯅ ꯂꯩꯔꯕꯅꯤ ꯃꯁꯤꯗꯒꯤ ꯕꯤꯕꯦꯛ ꯑꯗꯨ ꯃꯌꯨꯝꯗ ꯆꯪꯉꯛꯄꯒ ꯃꯃꯥꯗ ꯚꯥꯛꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ ꯃꯃꯥꯅ ꯃꯦꯖꯔ ꯀꯨꯜꯀꯔꯅꯤꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤꯀꯣ ꯑꯥꯔꯃꯤꯒꯤ ꯐꯣꯝ ꯑꯗꯣ ꯃꯦꯜꯂꯒ ꯍꯌꯦꯡ ꯊꯥꯖꯜꯂꯣ ꯍꯥꯏꯔꯛꯄꯅꯤ ꯕꯤꯕꯦꯛꯅ ꯏꯃꯥ ꯑꯩ ꯏꯟꯇꯔꯦꯁ ꯂꯩꯇꯦꯀꯣ ꯃꯃꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯍꯥꯏꯕꯕꯨ ꯕꯤꯕꯦꯛꯅ ꯏꯃꯥ ꯑꯩ ꯑꯥꯔꯃꯤ ꯌꯥꯎꯅꯤꯡꯗꯦ ꯃꯃꯥ ꯑꯗꯨꯅ ꯑꯗꯨꯗꯤ ꯅꯍꯥꯛ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯒꯗ꯭ꯔꯤꯕ ꯅꯍꯥꯛꯀꯤ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔ ꯄ꯭ꯂꯥꯟ ꯑꯁꯤ ꯀꯔꯤꯅꯣ ꯕꯤꯕꯦꯛ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯅꯍꯥꯛꯄꯨ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯣ ꯕꯤꯕꯦꯛꯅ ꯏꯃꯥ ꯑꯩ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯝꯄꯦꯅꯤ ꯑꯃ ꯂꯤꯡꯈꯠꯂꯒ ꯔꯣꯛ ꯕꯦꯟ ꯑꯃ ꯁꯦꯝꯒꯗꯣꯔꯤꯕꯅꯤ ꯃꯃꯥ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕ ꯑꯁꯤ ꯍꯣꯇꯦꯜ ꯕꯥꯔ ꯑꯃꯗꯤ ꯄꯕꯁꯤꯡꯗ ꯅꯍꯥꯛ ꯒꯤꯇꯔ ꯈꯣꯡꯕ ꯆꯠꯀꯦ ꯁꯤꯅꯤꯅꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯠꯅꯔꯤꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯥꯔꯃꯤ ꯑꯃꯗꯤ ꯏꯌꯥꯔ ꯐꯣꯔꯁ ꯂꯣꯏꯅ ꯌꯥꯎꯏ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯉꯨ ꯍꯥꯏꯒꯦ ꯇꯧꯕꯒ ꯕꯤꯕꯦꯛꯅ ꯑꯃꯨꯛ ꯃꯃꯥꯗ ꯑꯁꯨꯝꯅ ꯈꯨꯝꯃꯝꯃꯤ ꯏꯃꯥ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯝꯅ ꯄꯦꯟꯖꯔꯤꯕꯅꯤ ꯑꯩ ꯃꯁꯤꯅ ꯍꯦꯟꯅ ꯍꯔꯥꯎꯖꯩ ꯃꯃꯥ ꯑꯗꯨꯅ ꯀꯩꯅꯣ ꯅꯍꯥꯛꯅ ꯍꯔꯥꯎꯔꯤꯕꯕꯨ ꯀꯔꯤꯗ ꯅꯨꯡꯉꯥꯏꯔꯤꯕꯅꯣ ꯌꯦꯡꯉꯨ ꯅꯍꯥꯛꯀꯤ ꯄꯨꯄꯨꯁꯨ ꯑꯥꯔꯃꯤ ꯖꯣꯏꯟ ꯇꯧꯈꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯄꯄꯥꯁꯨ ꯑꯥꯔꯃꯤ ꯖꯣꯏꯟ ꯇꯧꯈꯤ ꯅꯪ ꯈꯪꯉꯕ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯀꯤ ꯕꯕꯥꯁꯦ ꯑꯥꯔꯃꯤꯒꯤ ꯒ꯭ꯔꯨꯞꯇꯗꯤ ꯍꯦꯔꯣꯅꯦ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ ꯑꯁꯦ ꯕꯤꯕꯦꯛꯅ ꯈꯪꯉꯦ ꯏꯃꯥ ꯑꯩꯁꯨ ꯑꯩꯒꯤ ꯕꯕꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯥꯔꯃꯤꯒꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯤꯕꯨ ꯍꯦꯔꯣꯅꯦ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯕꯕꯥꯗꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦꯗꯅ ꯏꯃꯥ ꯃꯃꯥꯅ ꯑꯗꯤꯌꯧꯅ ꯄꯨꯛꯆꯦꯟ ꯄꯤꯛꯄ ꯕꯤꯕꯦꯛꯅ ꯏꯃꯥ ꯅꯍꯥꯛꯀꯤ ꯗ꯭ꯔꯤꯝ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯏꯟꯅꯕ ꯀꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯂꯩꯖꯩ ꯃꯃꯥ ꯑꯗꯨꯅ ꯃꯁꯤꯕꯨ ꯑꯩꯒꯤ ꯗ꯭ꯔꯤꯝꯂꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯅꯍꯥꯛꯀꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯍꯥꯏꯔꯤꯕꯅꯤ ꯃꯗꯨꯒꯤ ꯕꯤꯕꯦꯛ ꯑꯗꯨ ꯁꯥꯎꯔꯛꯑꯒ ꯃꯍꯥꯛꯅ ꯆꯥꯔꯤꯕꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯑꯝꯃꯒ ꯏꯃꯥ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯁꯥꯔꯛꯑꯅꯨ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯍꯧꯒꯠꯂꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯍꯌꯦꯡ ꯑꯩ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯃꯥ ꯑꯗꯨꯅ ꯕꯤꯕꯦꯛ ꯑꯩ ꯅꯪꯒꯤ ꯃꯑꯣꯡ ꯑꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯩ ꯃꯤꯅ ꯅꯪꯒꯤ ꯅꯆꯥ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯣꯔꯤꯕꯅꯣ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯀꯣ ꯕꯤꯕꯦꯛꯅ ꯃꯃꯥꯗ ꯑꯣꯟꯁꯜꯂꯒ ꯏꯃꯥ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯍꯪꯕ ꯑꯗꯣ ꯅꯍꯥꯛꯅ ꯈꯨꯝꯃꯒ ꯂꯩꯒꯗꯧꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯗꯣ ꯐꯩ ꯍꯥꯏꯕꯗꯨꯅꯤ ꯑꯩꯍꯥꯛꯅ ꯍꯥꯏꯅꯍꯟꯒꯗꯧꯔꯤꯕ ꯑꯁꯦ ꯍꯧꯖꯤꯛ ꯕꯤꯕꯦꯛ ꯑꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯔꯍꯤꯃꯨꯗꯤꯁꯨ ꯑꯁꯣꯝꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯔꯣꯖꯥꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯣꯛꯇꯕꯤꯒꯤ ꯀꯣꯂꯨꯞ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨꯒ ꯁꯥꯎꯅꯕꯗꯒꯤ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯂꯣꯟꯅ ꯊꯣꯛꯂꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯦꯕꯜ ꯔꯥꯖꯨ ꯑꯁꯤ ꯄꯥꯔꯇꯤꯒꯤ ꯄꯥꯁ ꯂꯧꯅꯕ ꯄꯩꯁꯥ ꯂꯩꯇꯕꯗꯒꯤ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯔꯃꯂꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯄꯗꯃꯥꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯤꯗꯅꯤ ꯗꯣꯅꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯆꯠꯅꯕ ꯊꯣꯛꯂꯛꯑꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁꯠ ꯃꯣꯔꯅꯤꯡꯗ ꯀꯦꯕꯜ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯃꯨꯊꯤ ꯑꯩꯈꯣꯏꯅ ꯖꯨꯕ꯭ꯂꯤ ꯍꯤꯟꯗ ꯄꯣꯛꯑꯝꯗꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯖꯨꯕ꯭ꯂꯤ ꯍꯤꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏ ꯑꯁꯤ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯕꯗꯤ ꯌꯥꯏꯅ ꯑꯩꯈꯣꯏꯗ ꯇꯦꯂꯦꯟ ꯃꯆꯥ ꯑꯃꯗꯤ ꯌꯥꯎꯔꯤꯗꯅ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯧꯕꯒꯤ ꯋꯥꯈꯟꯒꯗꯣ ꯑꯝꯇ ꯇꯣꯛꯈꯣ ꯅꯍꯥꯛ ꯂꯨꯄꯥ 90,000ꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯥꯡꯈꯣ ꯑꯗꯨꯗꯒꯤ ꯀꯦꯕꯜ ꯔꯥꯖꯨ ꯑꯗꯨ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯅꯤꯡꯁꯤꯡꯉꯒ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯨ ꯑꯩ ꯊꯕꯛ ꯑꯃ ꯍꯥꯏꯒꯦ ꯃꯤꯑꯣꯏ 90ꯗꯒꯤꯅꯦ ꯂꯨꯄꯥ 1,000 ꯄꯨ ꯑꯗꯨꯒ ꯂꯣꯟꯗ ꯁꯤꯡꯒꯦ ꯍꯥꯏꯌꯨ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯃꯤꯑꯣꯏ 90 ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯃꯤꯡ ꯈꯛꯇꯪ ꯅꯍꯥꯛ ꯍꯥꯟꯅ ꯍꯥꯏꯔꯛꯎꯅꯦ ꯀꯦꯕꯜ ꯔꯥꯖꯨꯅ ꯗꯣꯀꯥꯔꯥ ꯍꯥꯏꯔꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯗꯣꯀꯥꯔꯥ ꯑꯁꯤꯕꯨ ꯎꯍꯜꯂꯛꯏ ꯃꯗꯨꯗꯒꯤ ꯗꯣꯀꯥꯔꯥ ꯑꯗꯨꯅ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯦ ꯑꯁꯨꯝꯅ ꯂꯩꯔꯕꯅꯤ ꯌꯦꯡꯉꯨ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯨꯍꯜꯂꯨꯕꯗꯒꯤ ꯄꯩꯁꯥ ꯑꯗꯨꯕꯨ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯗꯇ ꯃꯊꯥ ꯁꯥꯗꯨꯅ ꯑꯩꯍꯥꯛꯀꯤ ꯁꯝ ꯑꯁꯤ ꯀꯦꯟꯗꯨꯅ ꯂꯣꯏꯅ ꯀꯣꯛ ꯇꯥꯡꯉꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯄꯩꯁꯥ ꯁꯤꯡꯉꯛꯇꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯑꯗꯨꯒ ꯂꯥꯏꯁꯪꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯐꯥꯎ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯦꯕꯜ ꯔꯥꯖꯨ ꯑꯁꯤ ꯂꯥꯏꯗ ꯄꯩꯁꯥ ꯑꯃꯠꯇ ꯀꯠꯇꯕ ꯃꯤꯅꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯃꯅꯁꯨ ꯄꯩꯁꯥ ꯁꯤꯡꯉꯛꯇꯕꯒꯤꯗꯃꯛꯇ ꯀꯦꯕꯜ ꯔꯥꯖꯨꯗ ꯅꯃꯥꯏ ꯑꯗꯨꯗ ꯆꯄꯟ ꯑꯁꯤꯅ ꯁꯠꯂꯒ ꯊꯥꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯁꯤꯟꯅꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯈꯪꯉꯝꯃꯤ ꯍꯧꯖꯤꯛ ꯀꯦꯕꯜ ꯔꯥꯖꯨꯗꯨ ꯃꯁꯥ ꯃꯇꯣꯟꯗ ꯑꯁꯤꯌꯧꯅ ꯃꯊꯣꯡ ꯆꯥꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯅ ꯐꯥꯎ ꯑꯩꯉꯣꯟꯗ ꯂꯨꯄꯥ 1,000 ꯐꯥꯎꯕ ꯄꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯩꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤꯗꯤ ꯅꯍꯥꯛꯅ ꯄꯩꯁꯥ ꯍꯥꯟꯅ ꯂꯣꯏꯅ ꯄꯨꯊꯣꯛꯈ꯭ꯔꯒ ꯃꯗꯨꯒꯤ ꯀꯦꯕꯜ ꯔꯥꯖꯨꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯈꯨꯀꯥꯞꯄꯤꯅ ꯐꯥꯠ ꯂꯥꯎ ꯀꯥꯞꯄꯒ ꯍꯦ ꯃꯨꯊꯤ ꯅꯍꯥꯛꯁꯨ ꯃꯨꯟꯅ ꯈꯜꯂꯨ ꯑꯩꯕꯨ ꯊꯥꯖꯕ ꯑꯩꯉꯣꯟꯗ ꯂꯨꯄꯥ 3,000 ꯄꯤꯔꯛꯄ ꯉꯝꯒꯗꯧꯕ ꯃꯤ ꯑꯃꯇ ꯑꯃꯨꯛꯇ ꯈꯜꯂꯨ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯈꯣꯏꯒꯤ ꯃꯥꯃꯅꯦ ꯍꯥꯏꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯂꯥꯁꯤꯌꯥ ꯍꯣꯏ ꯑꯗꯨ ꯑꯦꯌꯥꯔꯄꯣꯔꯠꯇ ꯕꯤꯕꯦꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ
ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯉꯥꯏꯔꯤꯕ ꯑꯁꯤ ꯕꯦꯡꯒꯂꯨꯔꯨꯒꯤ ꯑꯦꯌꯔꯄꯣꯔꯠ ꯁ꯭ꯇꯦꯁꯟꯗꯅꯤ ꯃꯈꯣꯏꯅ ꯉꯥꯏꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯥꯏꯚ ꯁꯣ ꯎꯠꯄ ꯆꯠꯅꯕ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛ ꯂꯥꯏꯁꯤꯌꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅꯁꯨ ꯕꯤꯕꯦꯛꯇ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯕꯤꯕꯦꯛꯀꯤ ꯀꯣꯜ ꯑꯗꯨ ꯆꯠꯂꯝꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯕꯦꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥ ꯑꯁꯤꯗ ꯅꯥꯀꯟꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯕꯤꯕꯦꯛꯅ ꯌꯧꯔꯛꯄꯒ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯣꯜ ꯇꯧꯕ ꯑꯣꯜꯂꯛꯇ꯭ꯔꯤꯕ ꯑꯗꯨꯕꯨ ꯕꯤꯕꯦꯛꯅ ꯁꯥꯎꯔꯅꯨꯁꯦ ꯑꯩ ꯀꯥꯎꯗꯨꯅ ꯐꯣꯟ ꯑꯗꯨ ꯅꯨꯡꯗꯥꯡ ꯆꯥꯔꯖ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯂꯥꯛꯑꯣ ꯂꯦꯠꯁ ꯒꯣ ꯍꯥꯏꯗꯨꯅ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯕꯤꯕꯦꯛ ꯑꯩꯈꯣꯏ ꯐ꯭ꯂꯥꯏꯠ ꯃꯤꯁ ꯇꯧꯔꯕꯅꯤ ꯃꯤꯅꯤꯠ 10 ꯍꯦꯟꯈ꯭ꯔꯦ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯄꯥꯏꯈꯤꯕ ꯂꯥꯏꯁꯤꯌꯥꯅ ꯑꯃꯨꯛ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯅꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯥꯛꯇꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯜꯂꯤꯕ ꯑꯁꯦ ꯅꯍꯥꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯥꯏꯇ ꯄꯨꯕ ꯉꯝꯗꯕ ꯃꯤꯑꯣꯏꯅꯤ ꯅꯍꯥꯛ ꯑꯗꯨꯕꯨ ꯕꯤꯕꯦꯛ ꯑꯗꯨ ꯊꯋꯥ ꯁꯥꯗꯕꯤꯗ ꯃꯊꯪꯒꯤ ꯅꯦꯛꯁ ꯐ꯭ꯂꯥꯏꯠ ꯑꯁꯤ ꯌꯦꯡꯉꯨ ꯃꯁꯤꯗ ꯑꯣꯏꯅ ꯆꯠꯂꯒ ꯂꯣꯏꯔꯦ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯦꯛꯁ ꯐ꯭ꯂꯥꯏꯠꯁꯨ ꯑꯩꯈꯣꯏꯗ ꯑꯍꯥꯡꯕ ꯁꯤꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯗꯨꯒꯤ ꯕꯤꯕꯦꯛꯅ ꯑꯗꯨꯗꯤ ꯐꯔꯦ ꯒꯥꯏꯁ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯨꯟꯅ ꯇꯥꯎ ꯕꯦꯡꯒꯂꯣꯔꯗꯒꯤꯅ ꯍꯥꯏꯗ꯭ꯔꯕꯥꯗ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 500 ꯈꯛꯇꯪꯅꯤ ꯑꯅꯟꯇꯄꯨꯔ ꯇꯨ ꯀꯔꯟꯄꯨꯔꯗꯒꯤ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯆꯠꯂꯁꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯡ 9ꯗ ꯌꯧꯒꯅꯤ ꯆꯠꯂꯁꯤ ꯂꯥꯎ ꯑꯩꯈꯣꯏ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯤ ꯑꯗꯨꯗꯒꯤ ꯂꯥꯏꯁꯤꯌꯥꯅ ꯑꯃꯨꯛ ꯁꯥꯎꯔꯒ ꯑꯍꯥꯟꯕꯗ ꯅꯪꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯦ ꯑꯗꯨꯒ ꯅꯪꯅ ꯏꯆꯝ ꯆꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯒ ꯁꯣꯂꯨꯁꯟꯅꯤ ꯁꯤꯅꯤꯅꯦ ꯕꯤꯕꯦꯛ ꯑꯗꯨ ꯂꯥꯏꯁꯤꯌꯥꯅ ꯉꯥꯡꯉꯤꯕ ꯑꯗꯨꯒ ꯇꯥꯗꯕꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯃꯇꯝ ꯊꯦꯡꯉꯦ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯔꯒ ꯃꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯃꯣꯏꯈꯣꯏꯗ ꯁꯔꯣꯖꯥꯗ ꯎꯠꯂꯛꯏ ꯁꯔꯣꯖꯥ ꯑꯁꯤ ꯍꯧꯖꯤꯛ ꯇ꯭ꯔꯦꯟꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯁꯔꯣꯖꯥꯁꯨ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯁꯔꯣꯖꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯃꯃꯣꯟ ꯅꯣꯞꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯔꯊꯃꯥꯒꯤ ꯃꯐꯝꯗ ꯂꯩꯕ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯗꯕꯅꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯁꯥꯗꯪ ꯋꯥꯔꯒ ꯇꯣꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯄꯨꯔꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯏꯁꯥ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯔꯇꯃꯥꯅ ꯑꯩꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯁꯇꯃꯔ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯊꯥꯖꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯔꯦꯗꯅ ꯁꯤꯛꯁꯇꯔ ꯑꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯇꯝꯗ ꯊꯕꯛ ꯑꯁꯤ ꯇꯧꯔꯅꯤ ꯑꯗꯨꯒ ꯄꯥꯝꯗꯕ ꯃꯇꯝꯗꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯔꯅꯤ ꯀꯔꯄꯨꯔꯝꯅꯁꯨ ꯆꯨꯝꯃꯦ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯗꯤꯌꯔ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯎ ꯍꯧꯒꯠꯂꯣ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯁꯔꯣꯖꯥ ꯑꯃꯁꯨꯡ ꯀꯔꯄꯨꯔꯝ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯈꯣꯏꯅꯤꯒꯤ ꯁꯤꯠ ꯑꯗꯨꯗ ꯐꯝꯕ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯁꯤꯠ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯍꯥꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯍꯟ ꯑꯃ ꯁꯔꯣꯖꯥ ꯆꯪꯉꯛꯄ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯊꯥꯡꯇꯣꯛꯑꯒ ꯁꯔꯣꯖꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯁꯤꯜꯂꯒ ꯐꯝꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯍꯟ ꯑꯗꯨꯅ ꯁꯔꯣꯖꯥꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯉꯨ ꯁꯔꯣꯖꯥ ꯅꯍꯥꯛ ꯅꯁꯛꯁꯨ ꯌꯥꯝꯅ ꯐꯖꯔꯤꯕꯅꯤ ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯑꯁꯣꯛꯅ ꯐꯠꯇ꯭ꯔꯕ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯜꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯁꯔꯣꯖꯥꯅ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯑꯍꯟ ꯑꯗꯨꯅ ꯑꯩꯗꯤ ꯁꯃꯥꯖ ꯑꯁꯤꯕꯨ ꯁꯦꯝꯒꯠꯂꯤꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯁꯍꯔꯗꯨꯗ ꯂꯩꯕ ꯁ꯭ꯀꯨꯜꯒꯤ ꯕ꯭ꯂꯦꯛꯕꯣꯔꯗꯁꯤꯡꯕꯨ ꯃꯆꯨ ꯁꯪꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯑꯩꯅ ꯄꯩꯁꯥ ꯂꯧꯗꯨꯅ ꯃꯇꯦꯡꯁꯨ ꯄꯥꯡꯉꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯃꯃꯥꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯑꯅꯥꯕ ꯃꯤꯑꯣꯏ 6ꯇꯁꯨ ꯑꯩꯍꯥꯛꯅ ꯁꯦꯝ ꯌꯦꯟꯊꯣꯛꯑꯝꯃꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯗꯔꯀꯥꯔ ꯇꯥꯔꯕꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯪꯉꯒ ꯁꯦꯝꯒꯗꯨ ꯄꯤꯁ ꯀꯛꯑꯒ ꯃꯈꯣꯏꯗ ꯌꯦꯟꯊꯣꯛꯏꯕꯅꯤ ꯁꯔꯣꯖꯥꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯀꯤ ꯕꯣꯔꯤꯡ ꯆꯨꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯤꯁꯤꯜꯂꯛꯏꯕꯗꯣ ꯑꯍꯟ ꯑꯗꯨꯅ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯄꯣꯏꯟꯗ ꯂꯥꯛꯑꯒꯦꯁꯦ ꯑꯗꯨꯒ ꯁꯔꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯔꯣ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯕ ꯄꯥꯝꯃꯤ ꯁꯔꯣꯖꯥꯅꯁꯨ ꯅꯍꯥꯛꯅ ꯄꯥꯝꯃꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯍꯟ ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯤ ꯁꯔꯣ ꯅꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯊꯝꯗꯧꯕꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯂꯨꯍꯣꯡꯉꯁꯤ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯗꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯅꯤ ꯁꯔꯣꯖꯥꯅ ꯑꯍꯟ ꯑꯗꯨꯒꯤ ꯋꯥꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯅꯣꯡꯃ ꯈꯛꯇꯪꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯑꯗꯨꯗꯒꯤ ꯑꯍꯟ ꯑꯗꯨꯅ ꯁꯔꯣꯖꯥ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯝꯃꯤ ꯀꯔꯄꯨꯔꯝꯅꯁꯨ ꯏꯌꯥꯝꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩ ꯏꯌꯥꯝꯕꯒꯤꯗꯃꯛꯇ ꯂꯦꯞꯄꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯍꯟ ꯑꯗꯨꯅ ꯀꯔꯄꯨꯔꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣ ꯅꯍꯥꯛꯅ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯏꯁꯤꯅ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯗꯨꯒ ꯑꯍꯟ ꯑꯗꯨꯅ ꯁꯔꯣꯖꯥꯒꯤ ꯁꯥꯔꯤ ꯑꯗꯨꯗ ꯄꯥꯏꯔꯒ ꯁꯔꯣ ꯑꯩ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯩꯍꯥꯛ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯅꯪꯒꯤ ꯖꯥꯇꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯀꯔꯤꯃꯠꯇ ꯈꯟꯗꯦ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯂꯟꯊꯨꯝ ꯑꯃꯗꯤ ꯎꯟꯄꯣꯠꯅꯆꯤꯡꯕꯁꯨ ꯀꯔꯤꯃꯠꯇ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯃꯤꯕꯕꯨ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤ ꯈꯛꯇꯪꯅꯤ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤꯕ ꯁꯔꯣꯖꯥꯁꯤ ꯍꯧꯒꯠꯂꯛꯑꯒ ꯁꯥꯎꯒꯠꯂꯛꯑꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯍꯦ ꯊꯨꯅꯨꯕ ꯅꯪ ꯅꯁꯥꯒꯤ ꯅꯃꯥꯏ ꯑꯗꯨ ꯃꯤꯡꯁꯦꯟꯗꯒ ꯌꯦꯡꯗꯕ꯭ꯔꯣ ꯑꯩꯅ ꯅꯍꯥꯛꯀ ꯃꯇꯧ ꯀꯔꯝꯅ ꯂꯨꯍꯣꯡꯒꯗꯣꯔꯤꯕꯅꯣ ꯑꯍꯟ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣꯅꯦ ꯅꯍꯥꯛꯅ ꯑꯗꯨꯛ ꯊꯤꯕ ꯋꯥ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯕ ꯑꯗꯣ ꯑꯗꯨꯗꯒꯤ ꯁꯔꯣꯖꯥꯅ ꯃꯁꯤꯕꯨ ꯑꯦꯁꯦꯝꯕ꯭ꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯂꯣ ꯆꯠꯂꯣ ꯑꯥꯗ ꯆꯥꯎꯕ ꯍꯦꯟꯗꯕ ꯑꯁꯤꯗꯤ ꯑꯗꯨꯗꯒꯤ ꯑꯍꯟ ꯑꯗꯨꯁꯨ ꯍꯦꯔꯥ ꯁꯔꯣꯖꯥ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯑꯩꯁꯨ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡꯉꯤ ꯍꯥꯏꯔꯒ ꯇ꯭ꯔꯦꯟꯒꯤ ꯁꯤꯠ ꯑꯗꯨꯗ ꯂꯦꯞꯈꯠꯂꯒ ꯁꯔꯣꯖꯥꯗꯒꯤ ꯍꯦꯟꯅ ꯋꯥꯡꯉꯤ ꯍꯥꯏꯗꯨꯅ ꯎꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯗꯒꯤ ꯁꯔꯣꯖꯥꯅ ꯍꯅꯨꯕ ꯑꯗꯨꯕꯨ ꯆꯤꯡꯊꯔꯒ ꯆꯠꯂꯣ ꯅꯍꯥꯛ ꯕꯥꯔꯣꯝꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯐꯝꯃꯨꯔꯣ ꯆꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯅ ꯁꯣꯏꯗꯅ ꯐꯨꯔꯛꯑꯅꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯁꯣꯝꯗ ꯀꯦꯕꯜ ꯔꯥꯖꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯁꯤ ꯂꯥꯏꯒꯤ ꯏꯁꯩ ꯁꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ ꯀꯦꯕꯜ ꯔꯥꯖꯨ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯁꯤꯅ ꯏꯁꯩ ꯁꯛꯄ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯎꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯏꯁꯩ ꯁꯛꯅ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯗꯨꯗ ꯑꯩꯍꯥꯛ ꯄꯩꯁꯥ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯗꯨꯅꯁꯨ 10 ꯆꯞꯄꯤ ꯈꯔ ꯄꯤꯊꯣꯔꯛꯑꯝꯃꯤ ꯍꯧꯖꯤꯛ ꯀꯦꯕꯜ ꯔꯥꯖꯨ ꯑꯁꯤ ꯂꯨꯄꯥ 10 ꯆꯞꯄꯤ ꯈꯔ ꯄꯤꯊꯣꯔꯛꯄ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯗꯨꯅꯁꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯀꯦꯕꯜ ꯔꯥꯖꯨꯅ ꯂꯨꯄꯥ 90,000 ꯄꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯂꯨꯄꯥ 90,000 ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯗꯨꯅ ꯀꯩꯅꯣ ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯗꯨ ꯍꯧꯖꯤꯛ ꯐꯗ꯭ꯔꯤꯕ꯭ꯔꯣ ꯀꯦꯕꯜ ꯔꯥꯖꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯁꯥꯖꯅꯗꯨꯅ ꯐꯗ꯭ꯔꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯥꯀꯟꯗꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯨ ꯍꯥꯏꯗꯣꯔꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯒ ꯄꯥꯔꯇꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯄꯥꯁ ꯂꯧꯅꯕ ꯂꯨꯄꯥ 90,000 ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯍꯦꯛ ꯇꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯗꯨ ꯁꯥꯎꯒꯠꯂꯛꯑꯝꯃꯤ
ꯄꯥꯔꯇꯤꯒꯤꯗꯃꯛꯇ ꯂꯨꯄꯥ 90,000 ꯍꯥꯏꯕ ꯅꯈꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯁꯨ ꯌꯥꯔꯦ ꯑꯃꯨꯛꯇ ꯏꯁꯩꯒꯗꯨ ꯁꯛꯄ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯍꯥꯏꯔꯒ ꯀꯦꯕꯜ ꯔꯥꯖꯨ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯅꯥꯀꯟꯗ ꯄꯨꯊꯣꯔꯛꯑꯝꯃꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯁꯤ ꯃꯊꯥ ꯁꯥꯗꯨꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯀꯦꯕꯜ ꯔꯥꯖꯨꯅ ꯃꯥꯃ ꯃꯁꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕ ꯑꯃꯗꯤ ꯁꯤꯕꯒꯤ ꯃꯔꯛꯇꯅꯤ ꯂꯩꯒꯗꯧꯔꯤꯕꯁꯦ ꯃꯥꯃ ꯑꯗꯨꯅ ꯁꯥꯎꯔꯒ ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯩꯍꯥꯛꯅ ꯒ꯭ꯔꯤꯟ ꯀꯥꯅꯕ ꯐꯨꯔꯛꯑꯅꯤ ꯍꯥꯏꯔꯝꯃꯤ ꯀꯦꯕꯜ ꯔꯥꯖꯨꯅ ꯃꯥꯃꯒꯤ ꯌꯨꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛꯀꯤ ꯃꯥꯃꯅ ꯖꯨꯕ꯭ꯂꯤ ꯍꯤꯜꯗꯒꯤꯅꯤ ꯀꯦꯕꯜ ꯔꯥꯖꯨꯅ ꯃꯈꯨꯠꯀ ꯊꯤꯜꯂꯒ ꯃꯥꯃ ꯖꯨꯕ꯭ꯂꯤ ꯍꯤꯜꯗꯤ ꯑꯥꯗ ꯂꯩꯔꯦꯇꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯥꯝꯒꯤ ꯂꯩꯐꯝꯅꯤ ꯃꯥꯃ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯅ ꯈꯨꯡꯒꯪꯒꯤ ꯆꯥꯎꯈꯠꯇꯕ ꯃꯐꯝꯗꯅꯤ ꯃꯥꯃ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯗꯦꯎꯅ ꯉꯛꯏꯕ ꯑꯗꯨꯅ ꯀꯔꯤꯒꯤ ꯀꯦꯕꯜ ꯔꯥꯖꯨꯅ ꯊꯨꯏ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯃꯥꯃ ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯗꯤ ꯃꯤ ꯁꯤꯔꯕꯁꯨ ꯀꯔꯤꯝꯇ ꯈꯟꯅꯗꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯖꯨꯕ꯭ꯂꯤ ꯍꯤꯜꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃ ꯁꯤꯕ ꯇꯥꯔꯒꯗꯤ ꯃꯤꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯤꯑꯣꯏ 12 ꯃꯨꯛꯅ ꯒꯥꯔꯗ ꯇꯥꯔꯒ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯉꯕ꯭ꯔꯥ ꯃꯥꯃ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯄꯩꯁꯥ ꯆꯪꯉꯤ ꯄꯩꯁꯥ ꯄꯥꯏꯕꯒꯤꯅꯤ ꯃꯈꯣꯏꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯥꯃꯅ ꯑꯗꯣ ꯅꯍꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯅ ꯀꯔꯤꯅꯣ ꯃꯁꯤꯗꯒꯤꯗꯤ ꯀꯦꯕꯜ ꯔꯥꯖꯨꯒꯤ ꯑꯗꯔ ꯑꯗꯨ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯥꯃꯗ ꯑꯃꯨꯛ ꯍꯧꯔꯛꯑꯝꯃꯤ ꯃꯥꯃ ꯑꯩꯅ ꯖꯨꯕ꯭ꯂꯤ ꯍꯤꯜꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕꯤ ꯄꯨꯖꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯀꯣꯏꯅꯔꯦ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯑꯁꯤ $400 million ꯃꯨꯛ ꯂꯩꯔꯝꯒꯅꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯤꯅꯤ ꯃꯥꯃ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯂꯣꯏꯅ ꯁꯤꯟꯅꯗꯨꯅ ꯂꯣꯏꯔꯕꯅꯤ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯃꯥꯃꯅ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯥꯃ ꯀꯦꯕꯜ ꯔꯥꯖꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯆꯨꯝꯃꯦ ꯃꯥꯃ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯅꯍꯥꯛꯀꯤꯗꯤ ꯄ꯭ꯂꯥꯟ ꯂꯩꯇꯕ꯭ꯔꯥ ꯀꯦꯕꯜ ꯔꯥꯖꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯥꯃ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯕꯨ ꯁꯣꯜꯕ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤꯁꯨ ꯁꯣꯜꯕ ꯇꯧꯔꯦ ꯀꯩꯅꯣ ꯑꯪꯀꯜ ꯑꯗꯨꯅ ꯑꯪꯀꯜꯅ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯇꯧꯕꯤꯌꯨ ꯀꯦꯕꯜ ꯔꯥꯖꯨꯅꯁꯨ ꯄ꯭ꯂꯤꯖ ꯑꯪꯀꯜ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯪꯗꯤ ꯄꯥꯡꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯗꯨꯛ ꯌꯥꯝꯅꯗꯤ ꯂꯩꯇꯦ ꯑꯩꯒꯤ ꯄꯥꯔꯇꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯕ ꯄꯥꯔꯇꯤꯗꯤ ꯅꯠꯇꯦ ꯌꯦꯡꯉꯨ ꯄꯩꯁꯥ ꯇꯥꯟꯕ ꯄꯥꯔꯇꯤ ꯅꯠꯇꯦ ꯂꯥꯏꯒꯤ ꯏꯁꯩ ꯁꯛꯄ ꯕꯦꯟꯒꯤ ꯄꯥꯔꯇꯤ ꯃꯆꯥ ꯑꯃꯅꯤ ꯀꯦꯕꯜ ꯔꯥꯖꯨꯅ ꯑꯃꯨꯛ ꯑꯪꯀꯜꯅ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤꯗ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨ ꯂꯥꯎꯈꯠꯂꯛꯑꯝꯃꯤ ꯐꯔꯦꯁꯦ ꯑꯩ ꯍꯥꯏꯔꯒꯦ ꯅꯍꯥꯛꯀꯤ ꯕꯥꯏꯛ ꯑꯁꯦ ꯌꯣꯟꯊꯣꯛꯑꯣ ꯀꯦꯕꯜ ꯔꯥꯖꯨꯅ ꯕꯥꯏꯛ ꯑꯁꯤꯗꯤ ꯃꯥꯁꯇꯔ ꯃꯥꯔꯀꯦꯠꯇꯒꯤꯅꯤ ꯑꯩ ꯌꯣꯟꯊꯣꯛꯑꯒꯦꯅꯦ ꯕꯥꯏꯛꯁꯦ ꯃꯥꯃꯅ ꯂꯩꯕ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯀꯦꯕꯜ ꯔꯥꯖꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯈꯨꯠꯁꯥ 10 ꯑꯁꯦ ꯇꯠꯂꯝꯃꯗꯧꯕꯅꯤ ꯃꯗꯨꯒꯤ ꯀꯦꯕꯜ ꯔꯥꯖꯨ ꯑꯗꯨꯅ ꯄꯩꯁꯥ ꯂꯣꯏꯅ ꯈꯣꯝꯒꯠꯂꯒ ꯀꯦꯕꯜꯒꯤ ꯄꯩꯁꯥ ꯄꯤꯈꯠꯇꯕꯒꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯌꯥꯔꯦꯁꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯄꯩꯁꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯊꯕꯛ ꯑꯁꯦ ꯇꯧꯕꯗꯤ ꯉꯝꯃꯣꯏꯅꯦ ꯀꯦꯕꯜ ꯔꯥꯖꯨ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯌꯣ ꯃꯥꯃ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯧꯕ ꯉꯝꯒꯅꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯌꯥꯔꯦꯁꯦ ꯑꯝꯇ ꯂꯦꯞꯄꯣ ꯑꯩ ꯍꯥꯏꯒꯦ ꯃꯤꯒꯤ ꯁꯅꯥ ꯊꯠꯂꯨꯆꯣ ꯀꯦꯕꯜ ꯔꯥꯖꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯩꯅꯣ ꯃꯥꯃꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯅꯌꯥ ꯅꯨꯄꯥꯁꯦ ꯏꯆꯝ ꯆꯝꯖꯔꯒꯕ ꯃꯤꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯀꯩꯅꯣ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯑꯦꯗꯚꯥꯏꯁꯅꯤ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯋꯥ ꯑꯝꯇ ꯂꯩꯇꯦ ꯀꯦꯕꯜ ꯔꯥꯖꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯁꯥꯎꯒꯠꯂꯒ ꯍꯦ ꯀꯩꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯥꯛꯑꯒ ꯁꯅꯥ ꯍꯨꯔꯥꯜꯂꯨꯆꯣ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯑꯦꯗꯚꯥꯏꯁꯅꯣ ꯃꯗꯨꯕꯨ ꯃꯗꯨꯗꯒꯤ ꯀꯦꯕꯜ ꯔꯥꯖꯨ ꯑꯗꯨ ꯉꯥꯇꯪ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯒ ꯑꯩꯈꯣꯏ ꯃꯤꯒꯤ ꯁꯅꯥ ꯊꯠꯄ ꯑꯗꯨ ꯆꯠꯂꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯁꯅꯥ ꯌꯣꯟꯕ ꯑꯗꯨꯕꯨꯗꯤ ꯑꯩꯍꯥꯛ ꯄꯨꯡꯈꯥꯏ ꯑꯃꯗ ꯌꯣꯟꯕꯤꯒꯦ ꯀꯦꯕꯜ ꯔꯥꯖꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯕꯥꯏꯛꯇ ꯇꯣꯡꯉꯒ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯅꯈꯣꯏꯅ ꯁꯅꯥꯗꯨ ꯍꯨꯔꯥꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯆꯧꯕ ꯑꯔꯨꯝꯕꯗꯤ ꯍꯨꯔꯥꯜꯂꯛꯀꯅꯨꯀꯣ ꯀꯦꯕꯜ ꯔꯥꯖꯨꯅ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯑꯆꯧꯕ ꯁꯅꯥ ꯑꯗꯨꯗꯤ ꯀꯥꯏꯊꯣꯛꯄ ꯃꯇꯝꯗ ꯈꯔ ꯂꯨꯅ ꯊꯣꯛꯀꯅꯤ ꯀꯦꯕꯜ ꯔꯥꯖꯨ ꯍꯣꯏꯗꯨ ꯑꯃꯨꯛ ꯒꯥꯔꯤ ꯑꯗꯨ ꯊꯧꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯑꯃꯨꯛ ꯉꯥꯏꯈꯣ ꯁꯅꯥ ꯑꯗꯨ ꯑꯃꯨꯛ ꯄꯤꯛꯁꯨ ꯄꯤꯛꯄꯗꯤ ꯍꯨꯔꯥꯜꯂꯛꯀꯅꯨꯀꯣ ꯀꯦꯕꯜ ꯔꯥꯖꯨ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯑꯗꯨꯁꯨ ꯄꯤꯛꯃꯟꯗꯅ ꯌꯣꯟꯊꯣꯛꯄꯗ ꯈꯔ ꯋꯥꯒꯅꯤ ꯑꯗꯨꯗꯒꯤ ꯀꯦꯕꯜ ꯔꯥꯖꯨ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯒꯗꯧꯔꯤꯕ ꯁꯅꯥ ꯑꯁꯤꯕꯨ ꯍꯨꯔꯥꯟꯗ꯭ꯔꯤꯀꯥꯟꯗ ꯃꯤꯉꯣꯟꯗꯒꯤ ꯁꯦꯔꯐ꯭ꯂꯥꯗꯥꯅ ꯊꯥꯡꯒꯠꯂꯒ ꯑꯣꯟꯒꯗꯧꯕꯒꯤ ꯇꯥꯏꯞꯇ ꯆꯥꯎꯒꯦꯔꯥ ꯄꯤꯛꯀꯦꯔꯥ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯔꯒ ꯍꯨꯔꯥꯜꯂꯅꯤ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯔꯥꯃꯨꯂꯨ ꯍꯣꯏꯗ ꯑꯃꯨꯛ ꯑꯣꯜꯂꯛꯏ ꯍꯧꯖꯤꯛ ꯄꯗꯃꯥꯅ ꯃꯍꯥꯛꯀꯤ ꯕꯕꯥ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯀꯤꯗꯅꯤ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯧꯍꯧꯒꯗꯧꯔꯤꯕꯅꯣ ꯔꯥꯃꯨꯂꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯍꯥꯏꯒꯠꯂꯛꯑꯒ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕꯒꯤ ꯃꯐꯝ ꯑꯃ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤꯅꯤ ꯀꯤꯗꯅꯤ ꯑꯁꯤ ꯂꯧꯊꯣꯛꯀꯗꯧꯔꯤꯕꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯄꯗꯃꯥꯅ ꯕꯕꯥꯕꯨ ꯑꯩꯉꯣꯟꯗꯗꯤ ꯃꯐꯝ ꯑꯗꯨ ꯌꯣꯠ ꯑꯃꯅ ꯁꯣꯛꯄꯒꯤꯅꯦ ꯍꯥꯏꯕꯗꯥꯏꯅꯦ ꯔꯥꯃꯨꯂꯨꯅ ꯌꯣꯠꯅ ꯁꯣꯛꯄ ꯅꯠꯇꯦ ꯗꯣꯛꯇꯔꯒꯤ ꯊꯥꯡꯅ ꯁꯣꯛꯄꯅꯤ ꯌꯦꯡꯉꯨ ꯂꯥꯏꯔꯕ ꯃꯤꯁꯤꯡꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯂꯟꯖꯦ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯅꯤ ꯑꯩꯅ ꯄꯇꯦꯜꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯡꯈ꯭ꯔꯤꯕ ꯑꯗꯣ ꯑꯩꯒꯤ ꯀꯤꯗꯅꯤ ꯑꯁꯤ ꯌꯣꯜꯂꯒꯅꯤ ꯌꯦꯡꯉꯨ ꯑꯩꯍꯥꯛꯁꯨ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗ꯭ꯔꯦ ꯅꯍꯥꯛꯁꯨ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯨ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯁꯨ ꯑꯁꯦ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯕ ꯌꯥꯗꯕꯅꯤ ꯃꯍꯥꯛꯅ ꯍꯌꯦꯡ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯃꯄꯥꯒꯤ ꯋꯥ ꯑꯁꯤꯗ ꯄꯗꯃꯥꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯕꯤꯕꯦꯛ ꯍꯣꯏꯗ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯕꯤꯕꯦꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨꯗꯒꯤ ꯃꯀꯣ ꯑꯗꯨ ꯂꯤꯊꯣꯛꯑꯒ ꯍꯤꯇꯔ ꯈꯣꯡꯗꯨꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯅꯍꯥꯛꯄꯨ ꯉꯥꯎꯕ꯭ꯔꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥ ꯃꯁꯨꯁꯤꯡꯅꯦ ꯍꯥꯏꯗꯨꯅ ꯇꯥꯛꯏꯕ꯭ꯔꯥ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥ ꯃꯁꯨꯁꯤꯡꯗꯤ ꯃꯄꯥꯒꯤ ꯄꯩꯁꯥꯅ ꯅꯨꯄꯤ ꯄꯨꯔꯒ ꯒꯁ ꯇꯧꯕꯅꯦ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯕꯤꯕꯦꯛꯇꯤ ꯃꯍꯥꯛꯀꯤ ꯁꯤꯈ꯭ꯔꯕ ꯃꯄꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯑꯗꯨꯗꯒꯤ ꯕꯤꯕꯦꯛꯅ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯇꯥꯟꯅꯔꯝꯃꯤ ꯇ꯭ꯔꯛ ꯑꯗꯨꯁꯨ ꯕꯤꯕꯦꯛ ꯍꯣꯏꯅ ꯇꯥꯟꯅꯔꯛꯑꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯔꯗꯨꯅ ꯍꯦꯟꯒꯠꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯗꯨꯅ ꯊꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯕꯤꯕꯦꯛꯁꯨ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯇꯥꯟꯅꯕꯗꯤ ꯂꯦꯞꯄꯝꯗꯦ ꯑꯀꯣꯟꯕꯗꯗꯤ ꯕꯤꯕꯦꯛꯅ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯧꯖꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯅꯥꯀꯟꯗꯒꯤ ꯇ꯭ꯔꯦꯛꯇꯔ ꯑꯃꯁꯨ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ
Hauji makoigi car asi truck amade tractor ani dugi karakta chapkadova khadikta ngarami adubu Vivekna shibaki dana mahaki car adu truck amade tractor ani dugi karakta thaujanba matamdadi tractor dusu car si sokpa tare haiduna nakanda leithoktuna thaudomi aduga truck adusu car si bu sokpa tare haiduna nakanda leithoktuna thaudomi maram aduna hauji truck amade tractor ani du longchanduna lehorami aduga Vivekte asom nakanda makuigi car adubu yamna harauna thorga chakhirami mastige moi khoida Keval Raju amadi mamanaba makoi ni du sana thatpal ami makoina temple gi manakta la am famadu dagi tholaiba nupi sing aduna yaliba sana sing adu uba matamda Keval Raju du makok ngarami sana sing asibu karamana asengmano natraga karamana dublino haiduna makok ngauduna lemi maudagi makoigi gari du muk thogdorami hariba matamadu da mandir gi kangsi du mukhingami mamanaba duna ngaiko amukta khamo haraga aikoina laisangi kangsi si oina huranbadi kamaina tawba hauji Keval Raju si maki mamanaba gi wa sida tumina leraga sumna harmi aikoina laiba si huranba natro aikoi laisangda changaga hurangadro adu oide aikoi chakni bagi manakta oina chalaga huralorasira aikoina huranba laibase lupa nifu nate lupa lising nifu ni nako ade ona yaudaba nako du sino aduga masa matonda murmurum sonduna crime tawu lakpa sidabo aigi partner si khwaidigi makok leitaba mathong chadaba imanaba ama puduna lai aigi punsi sidiko pelabani masdigi moi khoida rahimudi do mulai rahimudi du chalamdagi mapada sarjada chatkhiba sida baba nahak choi khoiga chatkrasi adubu mapaduna machanupa na hariba wa adu yaramde hak mafam asida matonda lehogani machanupa aduna mafam asida bu kari lege baba mapaduna aigi haurophamni masi aina piingagi matam aigi memory kyama mafam asida leiribani aigi ponofam lamda masibu thadoga chatpai hak pamde Ramaluna mu baba ayak mafam asidagi chen manate ayak mafam asidagi nathoga chalibani ai mafam asida hingba se ayak tangdu laitana hingba ngamdre baba ai mafam asida hingduna leibasi yamna kijare baba mapaduna kire haba nupa amana maki wakanda akiba silakhiba taragadi mak adu maki wakan aduna puwa maike duda dum koche chatkani sanupa mafam amada hindu tara leiba taragadi muslim singna kigani aduga mafam amada muslim tara leiba taragana hindu singna mu kigani masi mising yambagi matangda aikoi kokta haptuna leikrabani hariba matam aduda mahaki nupi du makoini gi manakta lami modigi rahimudina baba yaki isani madi laikhidrabani isani du aina matau kramna kawgadribanu mastigi moi koida saroja hoida ulai saroja si hojik Hyderabad yawagi yamna harawrami aduga makoina salamdagi matamda ahan nupa ama thengnaba duna Karpuramda mahan ngasai shiramba sanagi lik adubu pirami maramdi ngasai bathroom da sarojana puthokiba aduda ahan asiga sarojaga leminabagini hojik Karpuramna makoigi driver oriba koti du da phone torami adubu ring di chalaga phone adu paikhatre harami sarojana su madugi mi do paikhala roidawani amutaga hanna tawko haiduna phone adu da holami hojik Hyderabad ki train station asida saroja amadi Karpuramdi famduna lehorami aduga aikoina hojik makoigi mamangda padma amadi Ramalu makoini su itni donate tawagi Hyderabad yore haiba si aikoina ubu fangli odagi asomda mo aikoida Keval Raju hoida mu lai Keval Raju na maki mamana ba duda hey munataw aina hariba si ai ada leriba nupi si manakta nakna thaujange nahakna maki lik adu lagla uko mamana ba duna kari haiba ayana pakale masigi thaba sida ai chenan ganu Keval Raju na thumuring sidi yare nak mamangda karo gari si thawra azana thawko nupi si manakta yamna nakna thaujan gaduni asumna haibaga makoigi ba adu thaujalami jik Keval Raju na kumthariba nupi dudagi sanadu hek lakke tawbaga matungdagi uja kumtharaga mom haiduna korami odagi Keval Raju su ujagi mamane haibadu khangbadagi sanadu laktabida makoigi ba adu dum mafam adudagi thawraga chakhirami hariba sinamaram oibana makoini du mafam asida masa adu sengna unahorami mamanaba aduna che lakpa se yamna lui hak practice khara tawko hairami adubu Keval Raju na mamanaba ngangiba adu karimta tadabida mahaki bike ki side glass adu yengaga masa matonda da he Raju nahakna khwaidigi asoiba hum tawrabani ahanbada nangna Jubilee Hill gi chawkhataba mafamda pomba asini ani subana nahakna ichamchamjaba asini aduga ahum subana nahakna pujagi mamadagi sana huranaba toramba asini hairaga mahaki masagi masak haibadi side glass aduda tariba aduda masa matonda matin sisanjaduna ngangami hojik Rajugi wa asida manaba dusu gyan taduna asagi nupi dura nahakna pamiba ase itaima adudi masuk yamna fajaine Keval Raju sahara arduna madugi nine aina mamonda paisa me mama thadariba ase mamanaba aduna kariyaba paisa yamna thadaiba nangna magi damakta toriba adudine paisa karimta thadadabaga mane asumna makoini na wari sanaduna leiringe matamsida pujagi ko lami phone si he okatpaga pujana Huranba heklami aduga nakoina ngasai toriba adu karino Keval Raju na oidawa ngangsanduna ai nakina nakta lakpani pujana ngasai gido aikhogi mamani Keval Raju na su khangjanadaba saduna kariyaba ngasai gido nogi mane ba pujana hoi farese aikoini hore nungdang thena daruba
ꯂꯥꯛꯄ ꯑꯁꯤꯗꯕꯨ ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯌꯧꯅ ꯊꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯎꯅꯤꯡꯉꯥꯏꯕꯗꯨ ꯀꯦꯕꯜ ꯔꯥꯖꯨꯅ ꯑꯩ ꯅꯪ ꯈꯨꯗꯛ ꯑꯗꯨꯗ ꯎꯅꯤꯡꯉꯛꯄꯒꯤ ꯂꯥꯛꯄꯅꯤ ꯀꯦꯕꯜ ꯔꯥꯖꯨꯒꯤ ꯋꯥ ꯑꯁꯤꯗ ꯄꯨꯖꯥ ꯑꯗꯨ ꯄꯪꯊꯔꯗꯨꯅ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯍꯥꯛ ꯑꯁꯦ ꯑꯗꯣ ꯅꯍꯥꯛꯀꯤ ꯉꯛꯇ ꯌꯥꯟꯈ꯭ꯔꯤꯕ ꯏꯁꯀꯥꯞ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯑꯍꯣꯡꯕ ꯏꯁꯀꯥꯞꯅꯤꯗ ꯀꯦꯕꯜ ꯔꯥꯖꯨꯅ ꯑꯣ ꯁꯣꯔꯤ ꯍꯥꯏꯔꯒ ꯏꯁꯀꯥꯞ ꯑꯗꯨꯕꯨ ꯂꯧꯊꯣꯛꯑꯒ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯄꯨꯖꯥꯅ ꯑꯗꯨꯒ ꯀꯅꯥꯅꯣ ꯅꯍꯥꯛꯀꯤ ꯒꯥꯔꯤ ꯊꯧꯔꯛꯏꯕ ꯅꯨꯄꯥꯗꯨꯅ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯄꯥ ꯑꯃ ꯊꯧꯔꯛꯏꯕ ꯑꯗꯣ ꯀꯦꯕꯜ ꯔꯥꯖꯨꯅ ꯑꯣ ꯑꯗꯨꯒꯤ ꯃꯤ ꯑꯗꯨꯔꯣ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯌꯦꯡꯉꯣ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯗꯣ ꯒꯥꯔꯤ ꯊꯧꯕ ꯐꯖꯅ ꯍꯩꯇ꯭ꯔꯤꯕꯅꯤ ꯃꯍꯥꯛꯅ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯊꯧꯍꯜꯂꯨꯕꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯕꯨ ꯊꯦꯡꯖꯟꯗꯣꯏ ꯇꯧꯔꯤꯕ ꯑꯗꯣ ꯑꯥꯏ ꯑꯦꯝ ꯁꯣ ꯁꯣꯔꯤ ꯄꯨꯖꯥꯅ ꯍꯣꯏ ꯐꯔꯦꯁꯦ ꯍꯣꯔꯦꯟ ꯊꯦꯡꯅꯔꯀꯥꯟꯗ ꯃꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯣ ꯑꯗꯣ ꯅꯍꯥꯛ ꯄꯥꯔꯇꯤꯒꯤ ꯄꯥꯁ ꯑꯗꯨꯕꯨ ꯂꯧꯔꯕ꯭ꯔꯣ ꯀꯦꯕꯜ ꯔꯥꯖꯨꯅ ꯍꯣꯏ ꯑꯩ ꯁꯣꯝꯗ ꯂꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯅꯔꯤ ꯄꯥꯁ ꯑꯗꯨ ꯁꯣꯏꯗꯅ ꯄꯤꯔꯛꯑꯅꯤ ꯄꯨꯖꯥꯅ ꯑꯗꯣ ꯑꯩ ꯊꯝꯃꯒꯦꯀꯣ ꯃꯃꯥꯅ ꯀꯧꯔꯦ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤ ꯃꯃꯥ ꯑꯗꯨꯅ ꯄꯨꯖꯥꯗ ꯅꯍꯥꯛꯀ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯄꯨꯖꯥꯅ ꯁꯔꯄ꯭ꯔꯥꯏꯖ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯍꯧꯖꯤꯛ ꯀꯦꯕꯜ ꯔꯥꯖꯨ ꯑꯁꯤ ꯄꯨꯖꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯍꯥꯛ ꯂꯨꯄꯥ 90,000 ꯑꯁꯤ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯅꯥ ꯍꯨꯔꯥꯜꯂꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯀꯦꯕꯜ ꯔꯥꯖꯨꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯀꯦꯕꯜ ꯔꯥꯖꯨꯅ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯁꯦꯡꯕꯒꯤ ꯆꯨꯝꯕ꯭ꯔꯥ ꯍꯣꯏ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯇ꯭ꯔꯥꯏ ꯇꯧꯔꯨꯔꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯅꯥ ꯊꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯔꯁꯤ ꯀꯥꯔꯣ ꯒꯥꯔꯤꯗ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯊꯧꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯗ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯁꯔꯣꯖꯥ ꯍꯣꯏꯗ ꯑꯃꯨꯛ ꯂꯛꯏ ꯍꯧꯖꯤꯛ ꯁꯔꯣꯖꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯀꯣꯜ ꯍꯟꯖꯤꯟꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯜ ꯑꯁꯤꯗꯤ ꯄꯥꯏꯈꯠꯂꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅ ꯔꯥꯃꯂꯨ ꯑꯃꯗꯤ ꯄꯗꯃꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯤꯗꯅꯤ ꯗꯣꯅꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯁꯔꯣꯖꯥ ꯑꯁꯤ ꯐꯣꯟ ꯑꯣꯜꯂꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯑꯁꯤꯕꯨ ꯁꯣꯏꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯅꯤꯀꯣ ꯀꯔꯄꯨꯔꯝꯅꯁꯨ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯃꯇꯥꯡ ꯆꯥꯗꯕꯒꯤ ꯄꯥꯏꯔꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯁꯤ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯔꯥꯃꯂꯨ ꯑꯃꯗꯤ ꯄꯗꯃꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯀꯤꯗꯅꯤ ꯗꯣꯅꯔ ꯇꯧꯐꯝ ꯑꯗꯨꯒꯤ ꯗꯣꯂꯥꯂꯤ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯗꯣꯂꯥꯂꯤ ꯑꯗꯨꯅ ꯔꯥꯃꯂꯨ ꯅꯍꯥꯛꯀꯤ ꯃꯤꯡ ꯑꯁꯤ ꯔꯥꯃꯂꯨ ꯅꯠꯇꯦꯀꯣ ꯕꯥꯂꯤꯒꯣꯟꯗꯥ ꯔꯥꯖꯤ ꯔꯦꯗꯤꯅꯤꯀꯣ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯅꯤꯀꯣ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯔꯦꯕꯥꯊꯤ ꯀꯧꯒꯗꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯕꯥꯂꯤꯒꯣꯟꯗꯥ ꯅꯔꯁꯤꯝꯍꯥ ꯔꯦꯗꯤ ꯀꯧꯒꯗꯕꯅꯤꯀꯣ ꯅꯪꯅ ꯀꯤꯗꯅꯤ ꯗꯣꯅꯦꯠ ꯇꯧꯒꯗꯧꯔꯤꯕꯒꯤ ꯃꯔꯝ ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯄ꯭ꯔꯇꯥꯞ ꯔꯦꯗꯤꯒꯤꯅꯤ ꯍꯥꯏꯔꯒ ꯇꯧꯒꯗꯕꯅꯤꯀꯣ ꯍꯣꯏ ꯐꯔꯦꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯐꯖꯅ ꯅꯤꯡꯁꯤꯡꯉꯨꯀꯣ ꯍꯣꯔꯦꯟ ꯑꯣꯟꯅ ꯇꯩꯅꯅ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯃꯁꯤꯗꯒꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯕꯤꯕꯦꯛ ꯍꯣꯏꯒꯤ ꯔꯣꯀꯤ ꯕꯦꯟ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯛꯏ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨ ꯇꯥꯌꯔ ꯄꯪꯆꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯂꯥꯁꯤꯌꯥꯅ ꯕꯤꯕꯦꯛꯇ ꯆꯩꯕ ꯍꯧꯔꯛꯑꯝꯃꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯍꯥꯛꯅ ꯂꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯕꯤꯕꯦꯛ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯈꯟꯅꯕ ꯍꯧꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯈꯟꯅꯕ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯃꯗꯨꯅ ꯈꯥꯝꯇꯣꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥ ꯑꯁꯤꯗ ꯑꯣꯛꯇꯣ ꯑꯃ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯑꯣꯇꯣ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯪꯆꯔ ꯑꯣꯏꯕ ꯇꯥꯌꯔ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯍꯣꯠꯅꯕ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯕꯤꯕꯦꯛ ꯑꯃꯗꯤ ꯂꯥꯁꯤꯌꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯅꯝꯃꯤ ꯅꯈꯣꯏ ꯑꯅꯤ ꯈꯟꯅꯒꯅꯨꯀꯣ ꯍꯥꯏꯔꯝꯃꯒ ꯃꯈꯣꯏ ꯑꯗꯨ ꯇꯥꯌꯔ ꯄꯪꯆꯔꯗꯨꯕꯨ ꯐꯣꯠꯄ ꯆꯠꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯂꯥꯁꯤꯌꯥ ꯑꯃꯗꯤ ꯕꯤꯕꯦꯛ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯩꯍꯧꯔꯝꯃꯤ ꯂꯥꯁꯤꯌꯥꯅ ꯕꯤꯕꯦꯛꯇ ꯅꯍꯥꯛꯅ ꯁꯛꯏꯕ ꯏꯁꯩ ꯑꯗꯣ ꯌꯥꯝꯅ ꯐꯖꯗꯦ ꯏꯁꯩꯁꯤꯡ ꯑꯗꯣ ꯅꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯕ ꯃꯥꯜꯂꯤ ꯕꯤꯕꯦꯛꯅꯁꯨ ꯑꯣ ꯑꯩꯅ ꯁꯛꯏꯕ ꯏꯁꯩꯁꯤ ꯐꯖꯗꯕ ꯑꯩꯒꯤ ꯕꯕꯥꯅ ꯏꯕꯤꯔꯝꯕ ꯉꯥꯛꯇꯅꯤ ꯂꯥꯁꯤꯌꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯛꯏꯕ ꯏꯁꯩ ꯃꯌꯦꯛ ꯑꯁꯦ ꯃ꯭ꯌꯨꯖꯤꯛꯀ ꯆꯥꯟꯅꯍꯟꯒꯗꯧꯕꯅꯤ ꯏꯁꯩ ꯑꯗꯨꯅ ꯃꯤꯒꯤ ꯊꯃꯣꯏꯗ ꯄꯥꯟꯕ ꯉꯝꯒꯗꯕꯅꯤ ꯕꯤꯕꯦꯛꯅ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤꯕ ꯑꯁꯤ ꯀꯔꯤꯗꯅꯣ ꯂꯥꯁꯤꯌꯥꯅ ꯅꯪꯒꯤ ꯏꯁꯩ ꯈꯨꯠꯁꯥ ꯑꯗꯨꯗꯅꯤ ꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯕꯤꯕꯦꯛ ꯑꯗꯨ ꯅꯣꯛꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯂꯥꯁꯤꯌꯥꯅ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯈꯨꯗꯣꯟ ꯑꯅꯤ ꯈꯛꯇꯪ ꯄꯤꯕꯤꯔꯝꯃꯤ ꯅꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯃ꯭ꯌꯨꯖꯤꯛꯀ ꯂꯣꯏꯅꯅ ꯇꯥꯟ ꯆꯥꯟꯅꯅ ꯁꯛꯄ ꯉꯝꯕ ꯑꯗꯨꯗꯅꯤ ꯑꯩꯍꯥꯛꯅ ꯅꯪꯉꯣꯟꯗ ꯉꯥꯎꯔꯤꯕ ꯑꯁꯦ ꯕꯤꯕꯦꯛꯅꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯒ ꯒꯤꯇꯔꯗꯨ ꯈꯣꯡꯉꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯦꯕꯜ ꯔꯥꯖꯨ ꯑꯃꯗꯤ ꯃꯨꯊꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯤꯉꯣꯟꯗꯒꯤ ꯁꯅꯥ ꯊꯠꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯖꯨꯅ ꯑꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯗꯒꯤ ꯁꯅꯥ ꯑꯁꯤ ꯊꯠꯂꯛꯎꯀꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯨꯊꯤꯗꯨꯗꯤ ꯀꯤꯕꯅꯤꯅ ꯃꯃꯤꯠ ꯑꯗꯨ ꯎꯁꯜꯂꯒ ꯂꯥꯏ ꯑꯣꯏꯅ ꯁꯣꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯀꯦꯕꯜ ꯔꯥꯖꯨꯅ ꯀꯔꯤꯅꯣ ꯃꯨꯊꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯅꯃꯤꯠ ꯎꯁꯜꯂꯒ ꯀꯃꯥꯏꯅ ꯁꯅꯥ ꯊꯠꯀꯗꯧꯔꯤꯕꯅꯣ ꯅꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯎ ꯌꯥꯔꯦ ꯂꯥꯛꯑꯣ ꯁꯅꯥꯗꯨ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯅꯨꯄꯤꯗꯒꯤ ꯁꯅꯥꯗꯨ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯃꯨꯊꯤ ꯑꯗꯨꯅ ꯁꯅꯥꯗꯨ ꯂꯥꯛꯅꯕ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯏꯅ ꯐꯥꯍꯧꯔꯒ ꯃꯃꯥꯟꯅꯕ ꯃꯨꯊꯤ ꯑꯗꯨꯕꯨ ꯕꯥꯏꯛ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯆꯤꯡꯊꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯃꯨꯊꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯁꯅꯥ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯍꯥꯏꯗꯨꯅ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯔꯥꯖꯨꯅꯁꯨ ꯃꯁꯤꯗꯤ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯛꯑꯒ ꯒꯥꯔꯤ ꯃꯊꯛꯇ ꯀꯥꯈꯠꯂꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯗꯨ ꯎꯆꯤꯟꯅꯆꯤꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯍꯧꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯃꯈꯣꯏꯗ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯎꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯔꯣꯖꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯥꯛꯑꯝꯃꯤ ꯐꯣꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯤ ꯁꯔꯣꯖꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯁꯥꯏꯒꯤ ꯐꯣꯟ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯒꯦ ꯐꯣꯟ ꯑꯗꯨ ꯑꯣꯈꯠꯄ ꯌꯥꯗꯕ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯑꯁꯤꯗ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯏꯍꯜꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅꯁꯨ ꯑꯩ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯇꯧꯗꯅ ꯂꯩꯔꯤꯅꯦ ꯐꯔꯛ ꯇꯥꯕꯒꯤꯅꯦ ꯁꯥꯎꯔꯅꯨꯁꯦ ꯑꯩ ꯃꯤꯅꯤꯠ 10ꯗ ꯊꯤꯟꯒꯤꯁꯦ ꯅꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗꯤ ꯁꯔꯣꯖꯥꯅꯁꯨ ꯌꯥꯔꯦ ꯁꯠ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯁꯥꯎꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯀꯔꯄꯨꯔꯝꯅ ꯁꯔꯣꯖꯥꯗ ꯀꯔꯤꯒꯤꯅꯣ ꯐꯣꯟ ꯑꯗꯨꯗ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯤꯕ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯩꯍꯥꯛ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯅꯝꯕꯔ 1 ꯇꯧꯕ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯣꯏꯂꯦꯠꯇ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯁꯥꯏꯟ ꯑꯁꯤ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯆꯪꯐꯝ ꯈꯛꯇ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯣꯃꯣꯅꯤ ꯇꯣꯏꯂꯦꯠꯄꯨ ꯁꯦꯟꯅꯔꯤꯕ ꯃꯤ ꯑꯗꯨꯗ ꯃꯁꯤꯗꯤ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯆꯪꯐꯝ ꯈꯛꯇꯅꯤ ꯑꯇꯣꯞꯄ ꯃꯤꯒꯤꯗꯤ ꯆꯪꯐꯝ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯁꯣꯝꯗ ꯑꯩꯈꯣꯏꯗ ꯔꯥꯃꯂꯨ ꯍꯣꯏꯗ ꯑꯃꯨꯛ ꯂꯛꯏ ꯍꯧꯖꯤꯛ ꯔꯥꯃꯂꯨ ꯍꯣꯏ ꯑꯁꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ
हाइबदी किडनी ट्रांसप्लांट तौबगी मतंगदा डॉक्टर दुगा आना मसक खंगनबा लाइबनी हौजिक पदमादा नाकी नमिंगदी करी कवी हाइदुना ngami अदुबु पदमा असि पाखतपने बनबना माक असि खुंबम खंगमदे मोदगी रमलुना असिदि सोइबा तारे हाइदुना माकी ममिंग असे रेबाथी कवी आइगी मिंगना राजी रेडी डॉक्टर दुना पाबुंग अमुक्ता ngaifiko aina hangiba se pabung donate aina hangiba se nupi sidani adu डॉक्टर दुना कोमुनुपी नाहक रेबाथीरा अदुबु पदमा सिदी अहानबो ओइबना पाखतपने मनबना वादी ngang लोनथोक्तबा अमगी मोंगदा माने अयाकने रेबाती हाइदुना साइन ओइना तौरामी डॉक्टर दुना अमु नाहक नत्रा किडनी डोनर तौनी हारिबादो पदमानसु माने हाइदुना यामना पाखतना खुममी डॉक्टर दुना अमु नाहक कदाइदगिनो हाइदुना ngami हौजिक माकी लेफम असे हंगपो मतमदा पदमा सिदी ngasai सिनरकिबा लमदु काउथोकिदुना पाखतपने मनबना mahak aigi lam haiba haiduna swologa laikhrami maramaduna hौजिक डॉक्टर जी सावगलागा नखोई किसी किडनी योनबा लाइब्रा आई हौजिक नखोई बु पुलिस ता कॉल तौगनी नखोई लोइना जेल दा जौगनी हौजिक हॉस्पिटल न सिबु नखोई म्यामगी बिजनेस तौफमलो चलो नखोई मफम सिदगी थोखराइदुना ताथोरामी मसिदगी मोय खोइदा रहिमुदिगी मयुमुदु दोमु उलई अदुगा हाइबा मतम अदुदा ममांगी मतमदा रहिमुदिगा थेंगनखिबा हाइबदी हैदराबाद की पुलिस एसीपी सिबाराम अदु मफम असिदा सिराज कौवा मी अमबु थीदुना लामी महाकना मफम असिदा लेबा मीसिंग असिदा सिराज कनानो सिराज कदादा लै हाइदुना फुफुदुना हंगबावगलामी सुमना फुगलकबा असिददी मफम असिदा लेबा मीसिंग असि कीदुना चेंदोय तौनरमी अदुबु एसीपी सिबा असिना मखोइगी मीसिंग अदुदा फालामी असुमना मपानदा तौनरिबा असिबु रहिमुदीना सु ताबदगी मपानदा थोलामी रहिमुदीना एसीपी अदुदा कइनो स्वाइदा तौरिबा असिबु करिगिनो माबु फुबिरिबा से हाइदुना कामतोमी एसीपी सिबारामना मखोइ म्यामसिंग असे टेररिस्ट का खुसमनै रहिमुदीना कइनो साना हाइबिरिबा असिबु मखोइ म्यामसिंग असिदि अंगांगाक्तनी मतौ करम तौदना मखोइगा टेररिस्ट का खुसमना गदरिबनो एसीपी दुना अदुदि करिगी महाकना अखोइ उरगा माइ लेइदुना हल्लगा चेनख्रिबा अदुगा मखोइगी अंगा अमंगा साइ चेनखिबा अदु अखोइगी पुलिस अमना अमु फारगा फुसलामी अदुगी एसीपी दुना अमु करि मरमगी चेलिनो हाइदुना रहिमुदीगी मिटमांगमा अतुदा कुपांगना थाजलमी अदुगा एसीपी सिना नाहकसु अइना मफम अमदा उखरे नाहकि नमिंग असि करिनो हाइदुना हंगामी रहिमुदी कुरिसी हारकलामी एसीपी दुना नाहक हौजिक नकोइ खाय नत्रा नकोइ दु यारमबगी नाकु मसक खंग ngamdabani haka makoiga kari thongnei raimudina aigi uncle gi macha ngaktani odagi SCP sina nakoigi kanglup asidi asmaina zoom tawduna leibra raimudina sir wagi wachumna ngakbiu kai khunoba kharasu thambiu SCP duna respect haiba ganesh ke festival adu dasu nahangna problem thon khiba natra aduga nakoigi angang ne haiba singa sina terrorist singa khusamnare adu raimudi dudi numit adu da lan khidabana aina numit adu da problem create tawkhiba nate sengbagi di numit adu da aigi punamakti loina mang takhrabani SCP na o sumna harga mahaki uncle gi macha अदुदा कदाइदा लेखरे नाजिरदी हाइदुना मोहंगामी रहिमुदीना पुलिस एसीपी दुदा सर मफम असि आई गियुमनी मफम असिददी प्रॉब्लम थोन बिरकनो एसीपी दुना करि हाबा प्रॉब्लम हाबा नखोइगी अंकल गी मसा सिंग असि करि करि थबक तवी मफम असिदा तौरिबा असि करिनो रहिमुदीगी नुपी दुना आइखोइ हयेंग लाइबा असि थादोक्तुना सरजारदा चलनी मदुगी आइखोइगी चलमदागी यामना अपिकबा पार्टी म तौबनी एसीपी ना सरजारदा चलनी हाबा करि दवगी चटकदरिबा नखोइ करम कान चटकदरिनो वीजा फंगब्रा आके नुपी दुना सु फंगे हयेंग चलनी एसीपी दुना ओ ngarangna वीजा फंगबा अदुगा ngasina पार्टी तौबा हयेंगना सरजादा चटकदरिबा न्यू ईयर यावबा नंगनबगीदमक्ता सरजा हारिबा असि अरबता लेबा शहर अमनी अदुगा माके पुलिस ऑफिसर सिंग अदुदा येंगा मफम असिदा तौरिबा असि करिगुंबा अमदि सोइदरो रहिमुदीना मफम असिदा करिमता सोइदे सर सोइरिबदी सारना मुस्लिम खुदिंग मकपु टेररिस्ट ओइना उबा असिनि ख्वाइदगी सोइरिबा असिदि अदुगी एसपी दुना होय फरेने अदुदी हौजिक्ति मफम असिदा लेबा खुदिंग मक अइना टेररिस्ट ओइना लोइना उरे नाकसु यावना हौजिक्ति पुलिस स्टेशन दा चटकदवनी सुमना हारगा मफम असिदा लेमिबा मी म्याम सिंग असिबु एसपी दुना पुलिस स्टेशन तमना पुखिरमी मस्तिगी मोय खोइदा हैदराबाद की ट्रेन स्टेशन अदुदा उलई मतम अदुदा पुलिस खरा लागा सरोजादा नाहा कदाइदगिनो मसिगी नुपी सिबु नत्रो आइखोगी सार बलुबाइना कौबा नुपी दो लिस्ट अमा दुनसु माने सर असुमना हारगा सरोजा अदुबु पुलिस स्टेशन दा पुरगा चखिरमी अदुगा सोमदना रमालु अमदि पद्मा मखोइनी दु किडनी डोनेट तौदबिदा थोलामी अदुगा किडनी डोनेट तौबगी सिलांगा लेबा मी दुदा अमुक्तंगदि सार सिनबिदुना किडनी सिबु डोनर अमुक्ता तोहनबियु आइखोइ वंगता ngakpiyu हारमी अदुबा हौजी मखोइगी किडनी डोनर तौबगी सिनबिरिबा नुपा अदुदि डॉक्टर दुगी ममांगदा इकाइबना खोगी थबा आई अमोन तौबु ngamore चलो मफम सिदगी चटख्राइदुना तालामी अदुगा सोमदना रहिमुदी होय दुसु एसीपी दुना फारगा मखोइगी जिप अदुगी मनुंग दापसनखिरमी अदुगा नाकन अमरोम दसु सरोजा अदु पुलिसिंग अदुना फारगा पोरमी अदुगा सोम नाकन दसु पदमा होइगी बेगसिंग अदु लंगथोमगा मफम सिदा थनमगा चटखिरमी अदुगा सोम नाकनदना केबल रजु अमदि ममानबा बुथी अदुगा मखोइनी दु कदाइ कदाइ दा चटखरे नुपीसिंग असिदि लोइना मांगखरे हाइदुना सना थतनबगी दमक्ता मखोइगी गरी अदुबु थौदुना नुपी बुथी दुना लेम सुनमा मखोइना नुपीसिंग अजि दum थीरगा लाकपा मतमदा लुहोंगबा अमगी मपा यावरमी केबल रजुना मफम असिदगी सना थलगे हाइदुना खनखिरमी मरम अदुना ममानबा अदुदा गरी असि यार पानसलगा थनमु मफम असिदगी हुराला सियारमी अदुबु मुथीनदी मफम असिदा लेइबसे मी यामना यामी आइखोइ सोइदना फागनी तौरु सियारमी हौजिक राजु असि मुथीना हाइबा असि यारमदे महा होंगफम अदुगी मनुंगदा चंखिरमी अदुगा महाकना मफम अदुदा चंखलगा नुपी दुगी सना अदुबु येंगदुना लेमी मफम अदुगी नुपा अदुना नाहा कनानो हाइदुना हाइरमी अदुबु राजुना केमता खुमदबी माक्सु जगोइ साबदु यौसलमी अदुबु महाकना
jagoi sariba asi mahaki mamit asidi nupigi sana sing asidagi mamit kuptabi sana sing aduda dum yengduna lemi aduga mahana khangdana bahaiduna amuk dance tawsinarami maudagi kaina aduda yaliba sana adubu thatlage haiduna mahana khankirami aduga somdana amu bibek adu asiaga famduna aidi nuksiba se kamaina tawge habidu khangde na amukta takpi warami aduga hariba matam asida lainingba kangbu amagi jeep amabu makhoi manakta thawjanduna khamami aduga makhoi nina faminariba adubu lainingba nupa sing aduna hey nakhoi haugalu haraklami aduga somda keval raju adu kaina amadi bor makhoi ni dubu gari dagi putharaga jagoi sajanduna lerami adubu mahakti kaina gi sana aduda munengduna lem aduga amuksu khangdana ba haiduna bor aduga amuk jagoi ju saminarmi aduga kaina gi sana aduda mu yengami aduga somdana bibekna laigi mising aduda aikoi gi gari si tayar puncture oibadagi mafam asida aikoi gi mising na tayar photpa chatkiba adubu ngairami bani harami aduga lining nupa aduna nangi koikhak nakok tege leba aduga gitar aduna takpadi nahak asi western gi mi ne sinine nahakpu western gi miro nupi sina kanano aingon dairo bibekna aigi friend ni harami odagi lining bagi mi mana kari haiba friend haiba aduga mayam mama sida kiss tawdoi tormi ba bibekna kari wari no habi riba adubu yamasing odagi lining bagi nupa aduna mangassutra ma puthuraga CEO haidoi tormi adubu bibekti noktuna lemi aduga somduna hauji raju adu kainagi sana aduda munnengduna mahak humana pipri kaduna lemi modagi raju adu mahaki sakti pumba putoktuna aina adudagi sana adu thatlaga chenkirami aduga somna kandasu lining bagi mi duna gansutra ji hauji kudamakta pisi gi mangta ki wairaklami asumna force tawrpdagi di bibekna su hauji ki lining bagi nupa adubu gitar na thoma fudarami aduga topa mi singa sisu mana fudaba horami aduga somna kandana kebal raju adu kainagi sana thalubagi kaina amadi bor phoyongna lohongbagi mi myam singa duna mahaki matungda tana lami aduga muthina maki mamana baduna selaiba adubu bike aduda tongduna ngaiduna lemi rajuna lapingai dagi bike adu start tawro nataba targide khoi fawa tare bike adu sajar start tawro haiduna lawrami adubu hauba kawbada bike adu start horamde modigi anek suba kawbada start horopdagi akhoi bike adu thawba horami evel rajuna gear adu sajar pakhalaga thuna thawro harami haiba matam aduda lohobagi mi myam sing adu su makhoi manakti amna nakna tanaduna lami aduga somna kandasu lasia adubu lainingba mi sing aduna pharaga puna ba haiduna tarmi aduga bibek puna makhoi mi myam singna phajanduna lemi aduga kebal raju hoidana muthi duna maki bike adu yamna pakana thorokpana maram oraga atopa gari emaga sujanadoi tawbadagi makhoi gari adu leithokpa matamda accident thokpadagi makoina poriba sana adudi police ki siren khongba maduda panduna leikhirami adubu makoina sujaluriba sidi police ki gari oiduna lemi asomdasu bibek asi lainingbugi mi sing aduna ching adugi mathakdagi kauthagirami aduga lasia sibuna lainingbugi mi sing aduna puraga chatkirami aduga raju hoiromdana amu police sing aduna ajugi manakta changchalapka matamda rajuna english ta londuna sar ai mafam asida accident thoiba asi matau karamna thokpana haiba adu sengna haijage haiduna english ta ngangduna lemi aduga masigi mi siga aiga lakminabani asumna haige tawga mamanaba aduna mahaki maramda fataba sing haidoibani haiduna khanduna muthi duna nate sir ai thanda nate sana uraliba sidi mahakni haraklami police aduna su kari haiba sana uran bane haiba asumna mamanaba sina harakpa sida raju du yamna sauna mamanaba aduda munni engalemi odagi police singna o nakhoi sana uran bo oire lao police station da sasi haiduna purga sakhirami police aduna nangna toriba si aikoi english khanga moroi sinine mamanaba aduna su aiju english ti gyan ta de police sing aduna changu harga jeep adugi mathakta kakhalalami aduga jeep asidadi saroja su famduna lemi hauji kebal raju amadi saroja makhoi ni su police na pharami aduga rahimudi su police na phaduna lami aduga somna kandana amalu amadi padma makhoi ni su kidney yonba salaga kidney yonba fangdabi lami aduga nakana maromdana bibek adu singthakta gi kautharakpadagi pako adu ngauduna singi makha adu da taduna lemi hariba sinasi ulaga film asigi intermission su oikhram hauji makha tabada kari thawdok tholakadriba kebal raju asi ticket kaktuna party yaw ngamkhibra aduga saroja su ratamagi makutagi natobang ngamkhibra bibek su lasia kanba ngamkhibra raimudi su police na muk thadorakhibra ramalu amadi padma makhoini su inni amona yonba ngamduna masunupa bu kanba ngamkhibra hariba singasi khangnabai damakta roiba part yengbinabagi damakta ayeng phawdo ngaibiramu ayeng soidana roiba part su thagacharakke